ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛ ꯄꯤꯖꯅꯨ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯈꯨꯜ ꯑꯃꯗ ꯏꯪꯖ ꯇꯞꯆꯕꯤ ꯑꯌꯤꯡꯕꯤ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯌꯤꯡꯕꯤ ꯏꯪꯖ ꯇꯞꯆꯕꯇ ꯅꯠꯇꯅ ꯃꯁꯛ ꯃꯇꯧꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯝꯃꯤ꯫ ꯑꯗꯨꯃꯛꯅ ꯈꯨꯜ ꯂꯩꯀꯥꯏꯅ ꯃꯥꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯆꯥꯅ ꯁꯣꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯈꯣꯏꯒꯤ ꯊꯪꯅꯕ ꯑꯗꯨꯗꯅ ꯏꯁꯧ ꯏꯔꯥꯡ ꯌꯥꯝꯅ ꯀꯟꯕꯤ ꯆꯤꯡꯒꯣꯡꯂꯩ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕꯁꯤ ꯏꯁꯧ ꯏꯔꯥꯡꯗ ꯇꯧꯔꯒ ꯂꯩꯕ ꯑꯗꯨꯗ ꯃꯃꯥ ꯏꯕꯦꯝꯃ ꯃꯨꯈꯤꯅ ꯁꯥꯎꯔꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯕꯨ ꯅꯣꯡꯃꯒꯤ ꯏꯁꯧ ꯂꯥꯡꯍꯧꯗ꯭ꯔꯕꯗꯤ ꯆꯥꯛ ꯆꯪꯗꯕ꯭ꯔꯥ ꯍꯥꯏꯋꯥꯅꯤ? ꯅꯪꯒꯤ ꯏꯁꯧꯁꯤꯗ ꯏꯃꯨꯡꯁꯦ ꯐꯨꯛꯇꯅꯕꯨ ꯄꯨꯗꯧꯔꯤꯅꯦ꯫ ꯍꯣ ꯑꯩꯁꯨꯅꯦ ꯂꯥꯡꯅꯤꯡꯕ ꯅꯠꯇꯦ, ꯑꯩꯅ ꯍꯦꯟꯅ ꯋꯥꯔꯤꯅꯤ꯫ ꯋꯥꯔꯒ ꯀꯔꯤꯒꯤ ꯂꯥꯡꯂꯤꯅꯣ ꯍꯥꯏꯋꯥꯅꯤꯗ? ꯍꯣ ꯅꯣꯏꯅꯗꯤ ꯈꯪꯅ ꯑꯩꯒꯤ ꯑꯄꯥꯝꯕ ꯄꯤꯕ꯭ꯔꯣ? ꯑꯗꯨꯅ ꯏꯁꯧ ꯂꯥꯡꯂꯤꯕꯅꯦ ꯑꯩꯁꯨ, ꯈꯪꯅꯕ ꯍꯥꯏꯅ꯫ ꯅꯠꯇꯦ, ꯅꯪꯅ ꯄꯥꯝꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣꯕ? ꯅꯪꯅ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯈꯪꯗꯧꯔꯤꯕꯅꯣꯕ? ꯈꯪꯃꯟꯅ ꯈꯪꯗ꯭ꯔꯕ ꯍꯥꯏꯗꯨꯅꯤ꯫ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯍꯟꯖꯤꯟ ꯍꯥꯏꯈ꯭ꯔꯕ ꯋꯥꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯪꯗꯦ ꯍꯥꯏꯅ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛꯇ ꯍꯥꯏꯗꯣꯛꯑꯦꯕ꯫ ꯍꯣ ꯑꯗꯨꯕꯣꯕ ꯀꯥꯎꯔꯦ ꯍꯥꯏꯗꯤ ꯍꯟꯖꯤꯜꯂꯒ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯊꯣꯛꯇ꯭ꯔꯣ? ꯅꯣꯏꯗꯤ ꯀꯥꯎꯅꯤꯌꯦ, ꯑꯩꯒꯤ ꯋꯥꯅꯤꯕꯨ ꯍꯥꯏꯔꯗꯤ ꯑꯗꯨꯝ ꯀꯥꯎꯅꯤꯕ꯫ ꯈꯪꯂꯕꯅꯦꯕ ꯑꯩꯅ, ꯅꯣꯏꯁꯤꯕꯨ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯂꯤꯕ ꯏꯃꯥ ꯏꯄꯥꯅꯤꯀꯣ, ꯅꯣꯏ ꯍꯥꯏꯁꯤꯅꯤ ꯅꯣꯏ꯫ ꯑꯁꯤ ꯍꯥꯏꯅ ꯃꯃꯥꯅ ꯏꯔꯥꯏ ꯂꯥꯏꯅ ꯀꯥꯎꯔꯦ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯆꯤꯡꯒꯣꯡꯂꯩꯗꯤ ꯄꯦꯟꯖꯗꯅ ꯍꯥꯟꯅꯗꯒꯤ ꯀꯟꯅ ꯐꯤ ꯀꯥꯝꯗꯨꯅ ꯏꯁꯧ ꯏꯔꯥꯡ ꯂꯥꯡꯂꯝꯃꯤ꯫ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯃꯥ ꯏꯕꯦꯝꯃ ꯑꯗꯨꯁꯨ ꯇꯧꯐꯝ ꯈꯪꯗ ꯄꯥꯈꯠꯅ, "ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯃꯥ ꯇꯁꯦꯡꯅ ꯀꯥꯎꯕꯅꯤ꯫ ꯏꯆꯥꯅ ꯄꯥꯝꯂꯤꯗꯣ ꯀꯔꯤꯅꯣ ꯑꯃꯨꯛꯇ ꯍꯥꯏꯌꯨꯁꯦ꯫ ꯅꯣꯏꯗꯤ ꯑꯃꯇ ꯈꯪꯂꯣꯏꯌꯦ, ꯑꯩꯁꯦ ꯑꯄꯣꯛꯄ ꯅꯆꯥ ꯑꯣꯏꯔꯝꯂꯣꯏꯌꯦ, ꯑꯌꯣꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯅꯦꯕ"꯫ ꯑꯁꯤ ꯍꯥꯏꯅ ꯆꯤꯡꯒꯣꯡꯂꯩꯗ ꯏꯁꯧ ꯂꯥꯡꯕꯗꯒꯤ ꯍꯤꯛ ꯂꯥꯎꯅ ꯀꯞꯊꯣꯔꯛꯂꯝꯃꯤ꯫ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯃꯥ ꯏꯕꯦꯝꯃ ꯑꯗꯨꯅ ꯊꯦꯝꯕꯣꯏ ꯀꯩꯕꯣꯏ ꯇꯧꯗꯨꯅ, "ꯏꯁꯦ, ꯀꯗꯥꯏꯗꯒꯤ ꯑꯃꯨꯛ ꯂꯥꯝꯁꯤꯟꯗꯅ ꯈꯜꯂꯨꯔꯤꯕ ꯋꯥꯈꯜꯅꯣꯅꯦ? ꯅꯪꯁꯦ ꯅꯄꯥꯒ ꯑꯩꯒꯅ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯅꯤꯅꯦ ꯏꯆꯥ꯫ ꯑꯣꯏꯔꯝꯂꯅꯤ, ꯍꯥꯏꯖꯤꯜꯂꯣ꯫ ꯇꯥꯇꯣꯟꯅꯗꯤ ꯑꯩꯁꯦ ꯃꯃꯥꯡꯒꯤ ꯂꯧꯕꯨꯛꯇꯒꯤ ꯇꯥꯔꯒ ꯂꯩꯔꯝꯃꯦꯅ ꯈꯨꯜꯂꯛꯄꯅꯦ ꯍꯥꯏꯅꯦ꯫ ꯏꯁꯦ, ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯏꯁꯧꯕꯨ ꯂꯥꯡꯕꯋꯣ ꯀꯞ ꯂꯥꯎꯗꯅ ꯇꯧꯔꯤꯁꯦ꯫ ꯑꯗꯨꯗꯤꯅꯦ ꯅꯪ ꯇꯥꯇꯣꯟꯅ ꯅꯨꯡꯁꯤꯗꯅ ꯂꯛꯅꯅꯤꯡꯗꯅ ꯍꯥꯏꯕꯅꯤꯅꯦ, ꯊꯥꯖꯔꯨꯅꯨꯅꯦ ꯅꯪꯕꯣ꯫ ꯂꯛꯅꯕꯕꯨ ꯀꯅꯥꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯒꯦ? ꯃꯥꯅ ꯍꯥꯏꯗꯣ ꯑꯁꯦꯡꯕꯅꯤ ꯍꯥꯏꯅꯦ", ꯍꯥꯏꯅ ꯆꯤꯡꯒꯣꯡꯂꯩꯗꯨ ꯃꯕꯨꯡꯅ ꯐꯥꯒꯤ ꯇꯧꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯑꯁꯦꯡꯕꯅꯤ ꯈꯟꯅ ꯃꯐꯠꯇ ꯃꯥꯅ ꯊꯣꯛꯄ ꯃꯃꯥꯅ ꯍꯥꯏꯕꯒ ꯇꯥꯗ ꯄꯪꯁꯥꯎꯗ ꯁꯥꯎꯔꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯃꯕꯨꯡ ꯑꯇꯣꯝꯕ ꯊꯥꯅꯤꯜꯁꯨ ꯆꯠꯊꯣꯛꯂꯨꯕꯗꯒꯤ ꯍꯟꯖꯤꯜꯂꯛꯄꯒ ꯃꯄꯥ ꯍꯦꯛ ꯆꯥꯅꯔꯝꯃꯤ꯫ ꯃꯥꯗꯤ ꯈꯪꯂꯕꯅꯤ ꯃꯆꯟꯅ ꯁꯥꯎꯔꯤꯗꯨ ꯃꯥꯅ ꯐꯥꯒꯤ ꯇꯧꯔꯨꯕꯒꯤꯅꯤ ꯍꯥꯏꯕ꯫ ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯈꯪꯁꯤꯟꯅꯗ ꯁꯥꯗꯨꯅ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯍꯦꯟꯅ ꯂꯛꯅꯔꯒꯦ ꯈꯟꯅ, "ꯏꯆꯜꯇꯣꯝꯕꯤ, ꯅꯪꯕꯨ ꯑꯃꯨꯛ ꯄꯩꯊꯣꯛꯂꯒ ꯂꯩꯔꯝꯂꯤꯅꯦ꯫ ꯍꯥꯏ, ꯅꯪꯅ ꯅꯆꯜ ꯑꯁꯤꯗ ꯀꯔꯤ ꯍꯥꯏꯔꯨꯏ? ꯉꯁꯥꯏꯗꯒꯤ ꯀꯞꯄꯒ ꯂꯥꯎꯕꯒ ꯑꯃꯨꯛ ꯇꯣꯏꯕ ꯈꯥꯡꯕ ꯉꯝꯗ꯭ꯔꯦꯅꯦ." "ꯑꯦ, ꯑꯩꯅꯕꯨ ꯀꯔꯤ ꯍꯥꯏꯗꯧꯔꯤꯕ?" "ꯍꯥꯏꯗꯨꯗꯤ, ꯑꯩꯁꯦ ꯈꯨꯜꯂꯛꯄꯅꯦ ꯍꯥꯏꯅ ꯍꯥꯏꯗꯨꯗꯤ." "ꯑꯦ ꯑꯗꯨꯗꯤ ꯑꯁꯦꯡꯕ ꯍꯥꯏꯕꯅꯤ ꯀꯩꯅꯣ꯫ ꯁꯦꯡꯕꯨ ꯁꯦꯡꯗꯕ꯭ꯔꯅꯦ ꯏꯃꯥ? ꯑꯩꯈꯣꯏ ꯇꯣꯝꯕꯤꯁꯦ ꯃꯃꯥꯡꯒꯤ ꯂꯧꯕꯨꯛꯇꯒꯤ ꯅꯣꯏꯅ ꯈꯨꯜꯂꯛꯄ ꯅꯠꯇ꯭ꯔꯣ?" "ꯍꯥꯏꯔꯦ ꯇꯣ ꯏꯃꯥ, ꯃꯥꯅ ꯑꯩꯁꯦ ꯈꯨꯜꯂꯛꯄꯅꯦ ꯍꯥꯏꯅ꯫ ꯑꯩꯁꯦ ꯈꯨꯜꯂꯛꯄ꯭ꯔꯥ ꯈꯨꯜꯂꯛꯇꯕ꯭ꯔꯥ ꯁꯦꯡꯅ ꯍꯥꯏꯌꯣ." ꯑꯁꯤ ꯍꯥꯏꯅ ꯆꯤꯡꯒꯣꯡꯂꯩꯗꯨ ꯍꯦꯛꯇ ꯋꯥ ꯀꯞꯊꯣꯔꯛꯂꯝꯃꯤ꯫ ꯃꯨꯈꯤꯁꯨ ꯇꯧꯐꯝ ꯈꯪꯗ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗ ꯑꯣꯟꯁꯤꯜꯂꯒ ꯀꯟꯇꯛꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯇꯣꯝꯕ, ꯅꯪꯁꯤꯗꯤꯕꯀꯣ, ꯅꯆꯜꯁꯤꯅ ꯀꯞꯄꯁꯤꯕꯨ ꯅꯪꯕꯨ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯈꯪꯗꯦ ꯋꯥꯅꯤ꯫ ꯑꯇꯣꯝꯕꯤ ꯅꯪꯁꯨ ꯇꯣꯛꯂꯣ ꯀꯩꯗꯧꯒꯦ, ꯅꯕꯨꯡꯅ ꯇꯧ ꯌꯦꯡꯅꯤꯡꯗꯅ ꯂꯛꯅꯔꯒ ꯅꯪꯅ ꯊꯥꯖꯗꯅ ꯑꯋꯣꯏ ꯇꯥꯅ ꯍꯦꯛ ꯀꯞꯄꯤꯗꯀꯣ." "ꯑꯩꯕꯨ ꯑꯌꯣꯛꯄ꯭ꯔꯥ ꯌꯣꯛꯇꯕ꯭ꯔꯥ ꯁꯦꯡꯅ ꯍꯥꯏꯌꯣ꯫ ꯈꯨꯜꯂꯛꯄꯅꯦ ꯍꯥꯏꯁꯦ ꯆꯨꯝꯕ꯭ꯔꯥ ꯆꯨꯝꯗꯕ꯭ꯔꯥ ꯑꯗꯨ ꯇꯁꯦꯡꯅ ꯍꯥꯏꯌꯣ ꯍꯥꯏꯁꯤꯅꯦ." "ꯏꯁꯦ, ꯅꯕꯨꯡꯅ ꯇꯧꯁꯤꯟꯅꯕꯅꯦ ꯍꯥꯏꯋꯥꯅꯦ꯫ ꯅꯪꯁꯦ ꯅꯄꯥꯒ ꯑꯩꯒꯒꯤ ꯑꯁꯦꯡꯕ ꯏꯆꯥꯅꯤꯅꯦ ꯅꯪꯕꯣ꯫ ꯍꯥꯏꯖꯤꯟꯅꯅꯨ, ꯑꯁꯦꯡꯕ ꯍꯥꯏꯔꯣ." ꯑꯁꯤ ꯍꯥꯏꯅ ꯆꯤꯡꯒꯣꯡꯂꯩꯗꯣ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯃꯃꯥ ꯏꯕꯦꯝꯃꯗ ꯑꯁꯦꯡꯕ ꯍꯥꯏꯌꯣ ꯍꯥꯏꯅ ꯇꯛꯂꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯊꯥꯅꯤꯜꯗꯤ ꯃꯆꯤꯟ ꯃꯦꯜꯂꯒ ꯅꯣꯛꯄ ꯀꯟꯅ ꯈꯥꯡꯒꯠꯂꯝꯃꯤ꯫ ꯃꯥꯅ ꯑꯗꯨꯝꯅ ꯇꯧꯕꯗꯨ ꯎꯔꯒ ꯃꯃꯥ ꯏꯕꯦꯝꯃꯅ ꯃꯉꯣꯟꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯛꯂꯒ, "ꯀꯔꯤ ꯁꯥꯔꯤꯁꯦ? ꯁꯤ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯌꯦꯡꯅꯤꯡꯕꯗꯣ? ꯅꯆꯜꯁꯦ ꯅꯪꯅ ꯉꯝꯅꯕ ꯊꯦꯝꯃꯨ꯫ ꯏꯕꯦꯝꯃ ꯅꯪꯁꯨ ꯑꯩꯅ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯅꯕꯨꯡ ꯑꯇꯣꯝꯕ ꯑꯁꯤꯗ ꯑꯁꯦꯡꯕ ꯍꯥꯏꯍꯜꯂꯨ." "ꯏꯃꯥ, ꯑꯁꯦꯡꯕ ꯍꯥꯏꯔꯝꯈꯣꯕ꯫ ꯏꯃꯥ,
ꯑꯁꯦꯡꯕ ꯍꯥꯏꯔꯝꯈꯣ ꯍꯥꯏꯕꯅꯦ ꯀꯩꯗ ꯅꯣꯛꯅꯤꯡꯒꯦꯕ ꯅꯪꯗꯤ ꯈꯨꯠꯂꯛꯄꯅꯤꯅ ꯅꯪꯅ ꯍꯥꯏꯕꯒ ꯑꯃꯠꯇ ꯇꯥꯕꯤꯗꯦꯗꯣ ꯆꯠꯈ꯭ꯔꯦꯗꯣ ꯏꯃꯥꯁꯦ ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯕꯤꯗꯦꯗ ꯑꯩ ꯈꯨꯠꯂꯛꯄ ꯅꯠꯇꯤꯌꯦ ꯏꯃꯥ ꯑꯁꯤ ꯍꯥꯏꯅ ꯆꯤꯡꯒꯣꯡꯂꯩꯗꯣ ꯈꯣꯏꯔꯥꯡꯈꯣꯏ ꯁꯥꯎꯅꯅ ꯃꯈꯣꯡ ꯃꯈꯨꯠ ꯊꯤꯜꯂꯒ ꯍꯦꯛꯇ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯋꯥ ꯋꯥ ꯀꯞꯂꯝꯃꯤ ꯂꯛꯈꯩ ꯂꯛꯅꯔꯨꯔꯒ ꯃꯆꯟꯅ ꯋꯥ ꯋꯥ ꯀꯞꯄꯗꯨꯗ ꯃꯕꯨꯡ ꯑꯇꯣꯡꯕꯗꯨ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯗꯨꯅ ꯇꯞꯅ ꯈꯨꯔꯨ ꯀꯨꯟꯊꯔꯛꯂꯒ ꯏꯕꯨꯡꯅ ꯐꯥꯒꯤ ꯇꯧꯕꯅꯤꯁꯦ ꯀꯞꯄꯅꯨꯁꯦ ꯌꯥꯝ ꯍꯩꯌꯦꯅꯦ ꯐꯥꯒꯤ ꯇꯧꯕ ꯑꯁꯤ ꯍꯥꯏꯔꯒ ꯆꯤꯡꯒꯣꯡꯂꯩꯗꯣ ꯀꯩꯁꯨ ꯇꯧꯗꯕ ꯑꯃꯒꯨꯝꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯏꯕꯣ ꯅꯪꯅ ꯂꯛꯅꯔꯤꯅꯦ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯈꯪꯖꯩꯌꯦ ꯑꯗꯨꯅ ꯑꯩꯁꯨ ꯃꯥꯅꯕ ꯉꯁꯥꯏꯗꯒꯤ ꯁꯥꯎꯖꯟꯅꯔꯤꯅꯦ ꯈꯪꯉꯕꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯕꯨꯡꯗ ꯃꯃꯤꯠꯇꯣ ꯐꯥꯛꯆꯤꯜꯂꯝꯂꯒ ꯆꯪꯈꯤꯕ ꯑꯗꯨꯗ ꯊꯥꯅꯤꯜ ꯎꯄꯥꯏ ꯂꯩꯇ ꯃꯆꯤꯟꯗꯣ ꯍꯥꯏꯐꯦꯠ ꯆꯤꯡꯂꯒ ꯅꯣꯛꯂꯒ ꯑꯩꯅ ꯂꯛꯅꯔꯨꯕ꯭ꯔꯥ ꯍꯥꯏꯕꯨꯅꯦ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯒ ꯂꯛꯅꯁꯜꯂꯝꯃꯤꯅꯦ ꯑꯁꯤ ꯍꯥꯏꯅ ꯃꯥꯁꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯑꯗꯨꯃꯛ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯈꯨꯜ ꯑꯗꯨꯒꯤ ꯇꯣꯝꯆꯥ ꯀꯧꯕ ꯄꯥꯈꯪ ꯃꯆꯥ ꯑꯃꯒ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯕꯣꯀꯨꯜ ꯀꯧꯕ ꯄꯥꯈꯪ ꯑꯃꯒ ꯎꯈꯥ ꯑꯃꯗ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯕꯣꯀꯨꯟꯅ ꯏꯇꯥ ꯅꯪꯕꯨ ꯆꯤꯡꯒꯣꯡꯂꯩ ꯍꯥꯏꯕꯤꯗꯣ ꯑꯝꯇ ꯌꯥꯅꯕ ꯍꯥꯏꯅꯧ ꯀꯩꯗꯧꯒꯦ ꯇꯣꯝꯆꯥꯅ ꯏꯕꯣ ꯉꯝꯂꯣꯏ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯑꯇꯩ ꯅꯨꯄꯤꯒ ꯃꯥꯟꯅꯗꯝꯅꯤ ꯃꯥ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯃ ꯑꯣꯏꯅ ꯍꯥꯏꯌꯨ ꯑꯇꯩ ꯍꯥꯏꯔꯗꯤ ꯑꯩ ꯉꯝꯅꯕ ꯑꯗꯨꯝ ꯍꯥꯏꯅꯒꯦ ꯑꯗꯨꯕꯨ ꯑꯗꯨꯒꯤ ꯅꯨꯄꯤꯗꯨꯗꯤ ꯑꯩ ꯇꯁꯦꯡꯅ ꯍꯥꯏꯅꯕ ꯉꯝꯂꯣꯏ ꯍꯥꯏꯁꯤꯅꯤ ꯑꯁ ꯅꯨꯄꯥ ꯑꯝꯇ ꯌꯥꯅꯕ ꯍꯥꯏꯅꯕꯤꯌꯨꯕ ꯑꯁ ꯅꯨꯄꯥ ꯑꯩ ꯉꯝꯂꯣꯏꯀꯣ ꯅꯠꯇꯦ ꯅꯪꯕꯨ ꯑꯗꯨꯒꯤ ꯏꯁꯧ ꯏꯔꯥꯡ ꯂꯥꯡꯕꯤ ꯆꯥꯕꯤ ꯃꯃꯤꯗꯣ ꯀꯣꯏꯗꯧ ꯁꯔꯨꯛꯄꯨꯗꯤ ꯃꯣꯏꯒꯤ ꯊꯪꯅꯕꯒꯤ ꯑꯏꯪꯕꯤ ꯍꯥꯏꯕꯤ ꯏꯪꯖ ꯇꯞꯆꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯑꯗꯨ ꯑꯣꯏꯅ ꯀꯣꯏꯔꯣ ꯀꯩꯗꯧꯒꯦ ꯃꯗꯨꯗꯤ ꯑꯩꯁꯨ ꯌꯥꯅꯕ ꯍꯥꯏꯅꯕ ꯉꯝꯅꯦꯕ ꯑꯁ ꯄꯥꯝꯗꯦꯗ ꯑꯩꯗꯤ ꯆꯤꯡꯒꯣꯡꯂꯩ ꯅꯠꯇꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯝꯇ ꯄꯥꯝꯗꯦꯕ ꯅꯠꯇꯦ ꯀꯩꯅꯣꯕ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯑꯃ ꯍꯥꯏꯒꯦ ꯍꯥꯏꯕ ꯌꯥꯗꯕꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯏꯁꯧ ꯂꯥꯡꯕꯤ ꯁꯧ ꯂꯥꯎꯕꯤ ꯆꯤꯡꯒꯟꯕꯤ ꯍꯤꯡꯆꯥꯕꯤꯗꯨꯕꯨ ꯑꯗꯨꯛ ꯄꯥꯝꯂꯤꯁꯤꯕꯨ ꯀꯩꯒꯤꯅꯣꯕ ꯑꯁ ꯅꯪꯅ ꯈꯪꯗ ꯇꯧꯔꯤꯅꯦ ꯆꯤꯡꯒꯣꯡꯂꯩꯗꯣ ꯏꯁꯧ ꯈꯔ ꯂꯥꯡꯖꯕꯒꯤ ꯋꯥꯅꯤ ꯊꯃꯣꯏꯗꯤ ꯆꯦꯠꯄꯅꯦ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯃꯥꯕꯨ ꯈꯣꯏꯗꯥꯔꯤꯁꯦ ꯅꯪꯗꯤ ꯃꯥꯗꯤ ꯊꯃꯣꯏ ꯁꯦꯡꯉꯤ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯕꯣꯀꯨꯜ ꯇꯣꯝꯆꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯕꯗ ꯃꯀꯣꯛꯇꯣ ꯍꯥꯏꯐꯦꯠ ꯍꯣꯠꯂꯒ ꯑꯁ ꯈꯪꯗꯦꯗ ꯑꯩꯁꯨ ꯑꯩꯒꯤ ꯊꯃꯣꯏꯗ ꯑꯗꯨꯃꯥꯏꯅ ꯈꯜꯂꯤ ꯑꯁ ꯇꯥꯅꯤꯡꯗꯦꯗ ꯑꯄꯪꯖꯥꯎꯁꯤꯗꯤ ꯑꯩꯅ ꯐꯖꯕꯤ ꯃꯌꯥꯝ ꯑꯃ ꯍꯥꯏꯅꯕꯤꯒꯦꯗꯤ ꯌꯥꯗꯦꯕ ꯅꯪ ꯑꯗꯨꯝ ꯁꯧ ꯂꯥꯎꯕꯤ ꯏꯁꯧ ꯃꯄꯤꯗꯣ ꯉꯥꯏꯔꯒꯅꯦ ꯑꯗꯨꯃꯛꯅ ꯄꯨꯟꯁꯤꯗꯣ ꯂꯦꯜꯂꯣꯕ ꯅꯪ ꯍꯣ ꯂꯦꯟꯖꯔꯒꯦ ꯂꯦꯜꯂꯨ ꯑꯗꯨꯒ ꯃꯗꯨꯃꯗꯤ ꯑꯩꯅ ꯍꯥꯏꯅꯕꯒꯤ ꯗꯥꯏ ꯂꯩꯇꯦ ꯐꯔꯦ ꯅꯪꯅ ꯍꯥꯏꯅꯕꯤꯌꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯗꯤ ꯑꯗꯣ ꯑꯩ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯠꯇ ꯀꯣꯏꯕꯗꯤ ꯉꯝꯂꯣꯏ ꯐꯔꯦ ꯅꯪꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯃꯇꯝꯁꯤꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯦ ꯂꯥꯛꯑꯣ ꯌꯨꯝꯗ ꯍꯜꯂꯁꯤ ꯍꯣꯏ ꯍꯜꯂꯁꯤ ꯑꯁꯤ ꯍꯥꯏꯅ ꯇꯣꯝꯆꯥꯒ ꯕꯣꯀꯨꯜꯒꯁꯨ ꯋꯥ ꯈꯟꯅꯕ ꯌꯥꯕ ꯈꯟꯅꯔꯒ ꯃꯦꯟ ꯑꯃꯠꯇ ꯇꯥꯗ ꯑꯗꯨꯃꯛ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯕꯗ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯑꯌꯤꯡꯕꯤꯗꯤ ꯇꯞꯂꯤ ꯇꯧꯗꯨꯅ ꯆꯤꯡꯒꯣꯡꯂꯩ ꯍꯣꯏꯗ ꯂꯥꯛꯇꯨꯅ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯆꯤꯡꯒꯣꯡꯂꯩ ꯑꯌꯤꯡꯕꯤꯅ ꯀꯧꯔꯤꯗꯨ ꯃꯨꯈꯤꯅ ꯑꯣꯏꯅ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯒ ꯑꯌꯤꯡꯕꯤ ꯅꯪ ꯑꯣꯏꯔꯦ ꯑꯩꯈꯣꯏ ꯇꯣꯝꯕꯤ ꯀꯧꯔꯤꯕꯨ ꯀꯩ ꯍꯥꯏꯅꯤꯡꯒꯦ ꯏꯅꯦ ꯆꯤꯡꯒꯣꯡꯂꯩꯗꯣ ꯊꯕꯛ ꯑꯃꯠꯇ ꯆꯠꯃꯤꯟꯅꯔꯨꯁꯦ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯏꯁꯦ ꯃꯥꯗꯤ ꯃꯅꯤꯡꯒꯤ ꯈꯣꯡꯕꯥꯟꯗ ꯏꯁꯤꯠꯅꯤ ꯍꯥꯏꯅ ꯊꯣꯛꯈꯤꯕꯅꯤꯅꯦ ꯑꯣ ꯑꯗꯨꯗꯤ ꯑꯩ ꯃꯅꯥꯛꯇ ꯆꯪꯂꯒ ꯑꯣꯏꯅ ꯍꯪꯂꯨꯔꯒꯦ ꯑꯣ ꯍꯣꯏ ꯍꯪꯉꯨꯔꯣ ꯑꯗꯨ ꯍꯥꯏꯔꯒ ꯃꯆꯤꯟꯗ ꯇꯞꯅ ꯑꯁ ꯃꯥꯅꯕꯨ ꯌꯥꯕꯨ ꯌꯥꯔꯛꯀꯗ꯭ꯔꯅꯦ ꯃꯥꯒꯤ ꯃꯤꯍꯨꯜꯗꯨꯒ ꯑꯌꯤꯡꯕꯤꯁꯨ ꯃꯨꯈꯤꯅ ꯍꯥꯏꯔꯤꯕꯗꯨ ꯈꯪꯉꯤ ꯆꯤꯡꯒꯣꯡꯂꯩꯁꯨ ꯃꯤꯍꯨꯜ ꯑꯃ ꯇꯧꯕꯗꯨꯗ ꯍꯥꯏꯔꯤꯅꯤ ꯍꯥꯏꯕ ꯑꯗꯨꯅ ꯃꯥꯁꯨ ꯑꯗꯨꯃꯛ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯏꯅꯦ ꯃꯥꯁꯨ ꯌꯥꯔꯛꯀꯅꯤꯗ ꯑꯩꯁꯨ ꯆꯠꯃꯤꯟꯅꯅꯤꯡꯉꯥꯏ ꯃꯤ ꯑꯃꯠꯇ ꯂꯩꯇꯕꯒꯤ ꯐꯖꯅ ꯍꯥꯏꯒꯦ ꯑꯣ ꯍꯣꯏ ꯍꯥꯏꯔꯣ ꯍꯣꯏ ꯏꯅꯦ ꯑꯁꯤ ꯍꯥꯏꯅ ꯑꯌꯤꯡꯕꯤ ꯇꯞꯅ ꯃꯅꯤꯡꯂꯣꯝꯗ ꯁꯖꯤ ꯈꯣꯡꯊꯥꯡꯗ ꯆꯠꯈꯤꯕꯗꯨ ꯎꯕꯗ ꯃꯨꯈꯤ ꯃꯆꯤꯟꯗ ꯇꯞꯅ ꯑꯁ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯁꯨ ꯑꯌꯤꯡꯕꯤꯒꯨꯝꯅ ꯏꯪꯅ ꯇꯞꯅ ꯍꯥꯏꯅ ꯇꯥꯟꯅꯕ ꯌꯥꯔꯗꯤ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯗꯧꯕꯅꯣ ꯑꯁꯤ ꯍꯥꯏꯅ ꯑꯗꯨꯃꯛ ꯃꯥꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯆꯤꯡꯒꯣꯡꯂꯩꯗꯨ ꯈꯣꯡꯕꯥꯜꯗꯨ ꯁꯤꯗꯣꯛꯄ ꯂꯣꯏꯔꯒ ꯉꯥ ꯃꯆꯥ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨ ꯇꯥꯞ ꯈꯨꯡꯒꯠꯂꯒ ꯇꯨꯡꯒꯣꯜ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯑꯌꯤꯡꯕꯤꯅ ꯏꯇꯞ ꯇꯞꯅ ꯈꯣꯡꯕꯥꯜ ꯃꯄꯥꯜ ꯑꯗꯨꯗ ꯂꯦꯞꯂꯒ ꯌꯥꯝꯅꯗꯤ ꯀꯟꯗꯕꯤꯗ ꯆꯤꯡꯒꯣꯡꯂꯩ ꯇꯥꯅꯕꯅꯤ ꯍꯥꯏꯅ ꯃꯈꯣꯟ ꯁꯦꯝꯂꯒ ꯆꯤꯡꯒꯣꯡꯂꯩ ꯑꯌꯤꯡꯕꯤꯅ ꯀꯧꯕꯗꯨ ꯇꯥꯕꯗ ꯃꯃꯥꯏꯗꯨ ꯍꯥꯏꯐꯦꯠ ꯍꯥꯏꯒꯠꯂꯛꯂꯒ ꯃꯃꯤꯠꯇꯨ ꯍꯥꯏꯐꯦꯠ ꯁꯨꯛꯂꯒ ꯀꯩꯅꯣ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯋꯥꯗꯨ ꯇꯥꯕꯗ ꯆꯤꯡꯒꯣꯡꯂꯩ ꯋꯥꯗꯤ ꯍꯥꯏꯗ ꯑꯗꯨꯃꯛ ꯁꯨꯛꯂꯒ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ
ꯇꯁꯦꯡꯕꯗꯤ ꯃꯌꯥꯝꯅ ꯃꯥꯕꯨ ꯑꯌꯦꯡꯕꯤꯒ ꯑꯗꯨꯃꯛ ꯆꯥꯡꯗꯝꯅꯕ ꯑꯗꯨꯅ ꯍꯩꯅꯗꯕꯅꯤ꯫ ꯑꯗꯨꯅ ꯌꯨꯝꯊꯪꯅꯕ ꯑꯣꯏꯔꯁꯨ ꯑꯅꯤꯗꯨ ꯀꯌꯥ ꯀꯧꯅ ꯉꯥꯡꯅ ꯇꯧꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯊꯥ ꯊꯥꯖꯗꯅ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯋꯥꯒ ꯍꯥꯏꯒꯦ ꯍꯥꯏꯕ ꯑꯗꯨꯗ ꯀꯌꯥ ꯊꯥꯖꯕ ꯉꯝꯗ ꯑꯗꯨꯃꯛ ꯈꯣꯟꯗꯨ ꯏꯍꯥꯎ ꯍꯥꯎꯇ "ꯀꯩ ꯋꯥꯅꯣ?" "ꯑꯋꯥꯡ ꯂꯩꯀꯥꯏ ꯐꯥꯎꯕꯗꯪ ꯆꯠꯃꯤꯟꯅꯔꯨꯁꯦ ꯍꯥꯏꯒꯦ ꯇꯧꯕꯅꯦ." "ꯑꯩꯒꯔꯣ ꯍꯥꯏꯁꯤꯕꯣ?" "ꯑꯧ, ꯆꯠꯃꯤꯟꯅꯕ ꯌꯥꯕ ꯃꯤ ꯑꯃꯠꯇ ꯂꯩꯇ ꯇꯧꯕꯅꯦ." ꯆꯤꯡꯒꯣꯡꯂꯩ ꯇꯟꯗꯤ ꯇꯜꯂꯕꯅꯤ, ꯑꯗꯨꯕꯨ ꯑꯌꯦꯡꯕꯤꯅ ꯃꯤ ꯑꯃꯠꯇ ꯂꯩꯇꯗꯨꯅ ꯍꯥꯏꯕꯅꯤ ꯍꯥꯏꯕꯗꯨꯗ ꯇꯞꯅ "ꯍꯣꯏ, ꯑꯗꯣ ꯑꯩ ꯈꯣꯡꯈꯨꯠꯁꯦ ꯌꯥꯝꯅ ꯃꯣꯠꯂꯦ, ꯑꯝꯇ ꯍꯥꯝꯗꯣꯔꯛꯈꯤꯒꯦ." "ꯌꯥꯅꯤ, ꯑꯩ ꯑꯗꯨꯝ ꯉꯥꯏꯒꯦ, ꯇꯞꯅ ꯇꯧꯔꯣ." ꯑꯁꯤꯈꯛ ꯍꯥꯏꯔꯝꯂꯒ ꯑꯗꯨꯃꯛ ꯈꯣꯡꯕꯥꯜ ꯑꯗꯨꯗꯒꯤ ꯀꯥꯈꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯗꯣꯛꯂꯒ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯕ ꯂꯣꯏꯔꯒ ꯊꯣꯛꯂꯛꯂꯒ ꯑꯌꯦꯡꯕꯤꯗ ꯑꯣꯟꯁꯤꯜꯂꯒ ꯈꯣꯟꯖꯦꯜ ꯏꯍꯥꯎ ꯍꯥꯎꯇꯅ "ꯏꯆꯦ, ꯆꯠꯂꯁꯤ ꯂꯥꯎ." "ꯍꯣꯏ." ꯑꯁꯤ ꯍꯥꯏꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯋꯥꯂꯥꯡ ꯉꯥꯡꯗ ꯇꯨꯃꯤꯟꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯌꯦꯡꯕꯤ ꯋꯥꯂꯥꯡ ꯑꯃꯠꯇ ꯍꯥꯏꯗꯕꯗꯨ ꯀꯌꯥ ꯍꯩꯅꯔꯝꯗꯦ, ꯑꯗꯨꯕꯨ ꯆꯤꯡꯒꯣꯡꯂꯩꯗ ꯑꯣꯟꯁꯤꯜꯂꯒ ꯋꯥ ꯍꯧꯗꯣꯛꯇꯧꯕ ꯇꯟꯕꯒꯤ ꯋꯥ ꯍꯥꯏꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯋꯥꯈꯟꯗꯗꯤ "ꯑꯁ, ꯀꯔꯤꯅꯨꯡꯒꯤ ꯍꯧꯔꯨꯕꯅꯣ ꯑꯩꯕꯣ? ꯋꯥꯂꯥꯡ ꯑꯃꯠꯇꯁꯨ ꯍꯥꯏꯅꯗꯦ. ꯑꯁ, ꯑꯩꯕꯨ ꯀꯩ ꯋꯥꯅꯣ ꯍꯧꯗꯣꯛꯇꯣꯏꯁꯤꯕꯣ?" ꯑꯁꯤ ꯈꯟꯅ ꯋꯥ ꯍꯥꯏꯒꯦ ꯍꯥꯏꯅ ꯃꯆꯤꯟ ꯀꯥꯊꯣꯔꯛꯄꯗ ꯋꯥ ꯍꯥꯏꯕ ꯅꯪꯗꯦ꯫ ꯕꯨꯀꯨꯜꯒ ꯇꯣꯝꯆꯥꯒꯅ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯀꯣꯏ ꯀꯣꯏꯗꯅ ꯇꯣꯝꯆꯥꯅ "ꯑꯌꯦꯡꯕꯤ, ꯀꯥꯏ ꯆꯠꯇꯧꯔꯤꯅꯣ?" "ꯇꯥ ꯇꯣꯝꯆꯥ, ꯑꯋꯥꯡ ꯆꯠꯂꯨꯒꯦ ꯇꯧꯕꯅꯦ." "ꯇꯥ ꯕꯨꯀꯨꯜꯁꯨ ꯌꯥꯎꯔꯤ?" ꯑꯁꯤ ꯍꯥꯏꯅ ꯑꯌꯦꯡꯕꯤꯗꯣ ꯕꯨꯀꯨꯜꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯕꯨꯀꯨꯜꯗꯤ ꯍꯣꯏ ꯃꯥꯏ ꯍꯥꯏꯗ ꯃꯉꯣꯟꯗ ꯁꯨꯛꯌꯦꯡ ꯌꯦꯡꯗ ꯆꯤꯡꯒꯣꯡꯂꯩꯗ ꯑꯗꯨꯃꯛ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯌꯦꯡꯂꯒ ꯂꯩꯕ ꯑꯗꯨꯗ ꯃꯁꯥꯗꯣ ꯈꯤꯇꯪ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯩ꯫ ꯑꯗꯨꯕꯨ ꯇꯣꯝꯆꯥꯅ ꯕꯨꯀꯨꯜꯗ ꯃꯤꯅ ꯋꯥ ꯍꯥꯏꯔꯤ ꯍꯥꯏꯒꯨꯝ ꯑꯣꯏ ꯑꯣꯏ ꯍꯥꯏꯅ ꯈꯨꯅꯤꯡꯅ ꯀꯛ ꯀꯛ ꯏꯜꯂꯝꯃꯤ꯫ ꯕꯨꯀꯨꯜꯗꯤ ꯀꯔꯤ ꯍꯥꯏꯔꯤꯅꯣꯒ ꯑꯃꯠꯇ ꯍꯦꯛ ꯇꯥꯍꯧꯗꯕꯅ ꯄꯤꯁꯨꯝ ꯁꯨꯛꯂꯞꯅ "ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯑꯌꯦꯡꯕꯤꯅ ꯋꯥ ꯍꯥꯏꯔꯤꯌꯦ, ꯅꯪꯁꯨ ꯌꯥꯎꯔꯤ ꯍꯥꯏꯅ." ꯕꯨꯀꯨꯜ ꯅꯣꯛꯁꯤꯟꯅꯔꯛꯇꯨꯅ "ꯑꯍꯣꯏ, ꯑꯗꯣ ꯅꯣꯏ ꯑꯅꯤꯕꯨ..." ꯑꯁꯤ ꯍꯥꯏꯅ ꯂꯂꯠ ꯇꯧꯗꯨꯅ ꯆꯤꯡꯒꯣꯡꯂꯩꯗ ꯑꯗꯨꯃꯛ ꯌꯦꯡꯂꯒ ꯂꯩꯕꯗꯨꯗ ꯑꯌꯦꯡꯕꯤꯗꯨ ꯄꯣꯔꯣꯛ ꯄꯣꯔꯣꯛ ꯆꯥꯛꯂꯛꯇꯨꯅ ꯄꯟꯊꯗꯨꯅ ꯂꯩꯕ ꯉꯝꯗ ꯁꯧ ꯁꯧ ꯂꯥꯎꯅ "ꯇꯥ ꯇꯣꯝꯆꯥ, ꯅꯣꯏꯁꯨ ꯊꯕꯛ ꯆꯠꯇꯧꯔꯤꯕ ꯅꯠꯇ꯭ꯔꯣ? ꯑꯩꯈꯣꯏꯁꯨ ꯊꯦꯡꯂꯦ, ꯆꯠꯂꯒꯦ. ꯂꯥꯛꯑꯣ ꯆꯤꯡꯒꯣꯡꯂꯩ." ꯆꯤꯡꯒꯣꯡꯂꯩꯗꯤ ꯃꯣꯏꯒꯤ ꯏꯪꯒꯤꯠ ꯏꯔꯥꯡ ꯃꯌꯥꯝꯗꯨ ꯀꯔꯤꯃꯠꯇ ꯈꯪꯖꯗꯕꯅꯤꯅ ꯏꯆꯝ ꯆꯝꯅ ꯃꯉꯛꯇꯃꯛ ꯅꯣꯝꯂꯒ ꯑꯗꯨꯃꯛ ꯑꯌꯦꯡꯕꯤꯒꯤ ꯃꯇꯨꯡ ꯏꯜꯂꯝꯃꯤ꯫ ꯕꯨꯀꯨꯜꯁꯨ ꯑꯗꯨꯃꯛ ꯋꯥ ꯍꯥꯏꯗ ꯆꯤꯡꯒꯣꯡꯂꯩꯅ ꯆꯠꯈꯤꯕꯗꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯌꯦꯡꯂꯒ ꯂꯩꯍꯧꯔꯝꯃꯤ꯫ ꯃꯇꯥꯎꯒꯤ ꯃꯇꯧ ꯑꯗꯨꯗ ꯇꯣꯝꯆꯥꯅ ꯁꯥꯎꯔꯤ ꯁꯥꯎꯔꯤ ꯂꯨꯈꯝ ꯑꯗꯨꯗ ꯄꯥꯛ ꯂꯥꯎꯅ ꯊꯥꯔꯛꯂꯝꯃꯤ꯫ ꯕꯨꯀꯨꯜ ꯂꯨꯈꯝꯗ ꯊꯥꯔꯛꯄꯗꯨꯗ ꯅꯥꯔꯗꯨꯅ ꯁꯨꯒꯠꯂꯒ "ꯑꯌꯣ, ꯅꯥꯏꯅꯦ! ꯀꯩꯅꯣꯕ ꯅꯪ ꯇꯧꯔꯤꯁꯤꯕꯣ? ꯃꯤ ꯏꯀꯥꯏꯅꯤ ꯏꯀꯥꯏꯔꯣꯏꯒ ꯑꯝꯇ ꯈꯪꯗꯦꯕ. ꯀꯅꯥꯅꯣ ꯏꯀꯥꯏꯗꯧꯔꯤꯕꯣ? ꯑꯩꯅ ꯀꯔꯤ ꯑꯍꯦꯟꯕ ꯇꯧꯈ꯭ꯔꯒꯦ? ꯏꯁ, ꯃꯤ ꯑꯌꯦꯡꯕꯤꯗꯨꯅ ꯏꯀꯥꯏ ꯏꯀꯥꯏꯅ ꯋꯥ ꯍꯥꯏꯔꯤꯗꯣ ꯐꯖꯅ ꯅꯨꯡꯉꯥꯏꯅꯁꯨ ꯈꯨꯝꯕꯤꯗꯦ. ꯃꯁꯤꯗ ꯅꯃꯤꯠ ꯅꯅꯥꯗꯨꯅ ꯂꯥꯕꯔ ꯑꯃꯣꯝꯂ ꯈꯪꯗꯕ ꯆꯤꯡꯒꯣꯡꯂꯩ ꯍꯥꯏꯕꯗꯨꯗ ꯑꯗꯨꯝ ꯌꯦꯡꯂ ꯂꯩꯔꯝꯅꯤꯅ ꯏꯀꯥꯏꯗꯅ ꯆꯠꯈ꯭ꯔꯦꯗꯅ ꯃꯤ ꯑꯉꯥꯡꯗꯣ. ꯏꯁ, ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯀꯩꯝꯇ ꯈꯟꯕꯤꯔꯨꯅꯨ. ꯀꯩꯁꯨ ꯏꯀꯥꯏꯔꯝꯃꯣꯏꯗ. ꯅꯪꯅ ꯈꯪꯂꯤꯕ? ꯈꯪꯂꯤꯅꯤ ꯀꯩꯅꯣ. ꯑꯁ, ꯑꯩꯗꯤ ꯑꯗꯨꯗ ꯑꯝꯇ ꯈꯪꯗꯦꯗ. ꯉꯁꯤ ꯏꯊꯥ ꯊꯥꯖꯗꯅ ꯆꯤꯡꯒꯣꯡꯂꯩ ꯎꯕ ꯐꯪꯕꯁꯤꯗꯒꯤꯅꯦ ꯍꯦꯟꯅ ꯍꯔꯥꯎꯕ ꯂꯩꯇ꯭ꯔꯦꯗ. ꯑꯁꯤ ꯍꯥꯏꯅ ꯕꯨꯀꯨꯜꯗꯣ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯍꯔꯥꯎꯅ ꯉꯥꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯣꯝꯆꯥꯁꯨ ꯃꯃꯥꯡꯗꯗꯤ ꯀꯟꯅ ꯉꯥꯡꯕ ꯉꯝꯗꯕꯅꯤꯅ ꯃꯇꯨꯡꯗ ꯀꯟꯅ ꯉꯥꯡꯍꯧꯔꯤ꯫ "ꯂꯩꯔꯣꯏꯕ. ꯃꯁꯤꯗꯤꯕ ꯃꯑꯣꯡ ꯑꯃꯅꯤ. ꯃꯥꯕꯨ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯕꯤꯗꯕ ꯑꯗꯨꯗꯅ ꯃꯁꯤꯗꯩꯁꯤꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤꯒ ꯇꯧꯔꯤ. ꯑꯗꯨꯒ ꯃꯉꯣꯟꯗ ꯑꯗꯨꯛ ꯅꯨꯡꯁꯤꯅ ꯌꯦꯡꯂꯤꯕ ꯅꯨꯄꯤꯗꯨꯗꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕꯤꯗꯦꯕ. ꯃꯃꯤꯠꯁꯦ ꯇꯥꯡꯂꯕ꯭ꯔꯥ ꯀꯩꯅꯣ? ꯑꯁꯨꯛ ꯐꯖꯕꯤ ꯑꯁꯤꯅꯒ ꯑꯩꯈꯣꯏꯗ ꯌꯦꯡꯂꯛꯄ ꯑꯣꯏꯔꯗꯤꯅꯦ ꯑꯩꯈꯣꯏꯗꯤꯅꯦ ꯀꯅꯥꯝꯇꯒ ꯍꯟꯅ ꯌꯦꯡꯕꯤꯔꯣꯏꯗꯕꯅꯤ. ꯂꯥꯏꯁꯤꯁꯨꯅꯦ ꯃꯃꯤꯠ ꯇꯥꯡꯂꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯣꯟꯅ ꯇꯩꯅꯕ ꯉꯥꯛꯇ ꯎꯍꯜꯂꯗꯅ." ꯃꯥꯅ ꯑꯗꯨꯝꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯕꯗꯨꯗ ꯕꯨꯀꯨꯜꯅ ꯈꯣꯟ ꯀꯜꯂꯞꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯅꯪ ꯑꯗꯨꯝ ꯑꯗꯨꯋꯥꯏꯗꯨꯗ ꯂꯦꯞꯄꯒ ꯂꯩꯔꯒꯦ ꯍꯥꯏꯔꯣ? ꯑꯁ, ꯂꯩꯔꯣꯍꯦ, ꯂꯥꯛꯀꯦ ꯀꯩꯗꯧꯒꯦ?" ꯑꯁꯤ ꯍꯥꯏꯅ ꯇꯣꯝꯆꯥꯁꯨ ꯕꯨꯀꯨꯜꯒꯤ ꯃꯇꯨꯡꯗ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯏꯟꯅꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯑꯌꯦꯡꯕꯤꯗꯨ ꯏꯁꯨ ꯁꯨꯒꯠꯅ ꯁꯥꯎꯔꯤ ꯁꯥꯎꯔꯤ ꯋꯥꯈꯟꯗꯅ ꯑꯁꯨꯝꯅ ꯈꯜꯂꯤ꯫ "ꯑꯁ, ꯑꯩꯁꯤꯁꯨꯕ ꯀꯔꯤꯅꯨꯡꯒꯤꯅꯣ ꯈꯪꯗꯦ. ꯆꯤꯡꯒꯣꯡꯂꯩꯁꯦ ꯍꯧꯔꯤꯁꯦ ꯏꯇꯣꯝꯇ ꯍꯦꯛ ꯂꯥꯛꯂꯝꯕꯅꯕꯨ ꯐꯕꯖꯥꯠꯅꯤ. ꯏꯇꯣꯝꯇ ꯆꯠꯄ ꯇꯜꯂꯦꯅ ꯇꯧꯕ꯭ꯔꯥ ꯍꯥꯏꯕꯣ? ꯊꯃꯣꯏ ꯂꯥꯏꯃꯟ ꯑꯣꯏꯅ ꯑꯣꯏꯔꯦꯕ. ꯅꯨꯡꯁꯤꯖꯕ ꯃꯥꯅ ꯑꯇꯣꯞꯄ ꯅꯨꯄꯤꯗ ꯑꯗꯨꯝꯅ ꯅꯨꯡꯁꯤꯅ ꯌꯦꯡꯈꯤꯕꯗꯣ ꯑꯩ ꯊꯃꯣꯏꯁꯦ ꯀꯥꯏꯔꯦꯕ. ꯄꯨꯕꯒ ꯑꯃꯇ ꯉꯝꯗ꯭ꯔꯦꯕ." ꯑꯁꯤ ꯈꯟꯅ ꯆꯠꯅ ꯆꯠꯅ ꯀꯞꯅꯤꯡ ꯂꯥꯎꯅꯤꯡ ꯇꯧꯔꯛꯄꯗꯨꯗ ꯆꯤꯡꯒꯣꯡꯂꯩꯗꯤ ꯉꯛꯄꯅ ꯇꯞꯅ ꯑꯌꯦꯡꯕꯤꯒꯤ ꯄꯥꯝꯕꯣꯝꯗ ꯅꯣꯝꯂꯒ "ꯏꯆꯦ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯅꯁꯥꯒ ꯉꯝꯗ꯭ꯔꯕꯣ?" ꯑꯌꯦꯡꯕꯤ ꯆꯤꯡꯒꯣꯡꯂꯩꯅ ꯃꯁꯥ ꯅꯣꯝꯂꯛꯄꯗꯨꯗ ꯋꯥꯈꯜ ꯈꯪꯂꯛ ꯂꯥꯛꯇꯨꯅ ꯅꯣꯛꯁꯤꯟꯅꯔꯒ "ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯗ. ꯑꯁ, ꯑꯩꯗꯤ ꯄꯦꯔꯤ ꯄꯦꯔꯤꯒ ꯇꯧꯔꯛꯄꯗꯨꯗ ꯀꯩꯗꯧꯔꯕꯅꯣ ꯈꯟꯅ ꯄꯥꯈꯠꯂꯨꯔꯦ."
ꯑꯩꯈꯣꯏꯅ ꯆꯠꯂꯤꯁꯤꯕꯨ ꯌꯧꯗꯧꯕ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯐꯅ ꯁꯥꯡꯅꯗꯤ ꯂꯥꯛꯂꯒꯨꯝ ꯇꯧꯋꯦ ꯆꯤꯡꯒꯣꯡꯂꯩꯒꯤ ꯋꯥꯗꯨꯗ ꯑꯌꯦꯡꯕꯤꯗꯣ ꯉꯁꯥꯏ ꯃꯈꯩ ꯋꯥꯈꯜ ꯑꯣꯏꯔꯨꯗꯕꯗꯣ ꯅꯥꯛ ꯌꯦꯠꯇ ꯍꯥꯏꯐꯦꯠ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗꯗꯤ ꯐꯅ ꯌꯥꯝꯅ ꯍꯦꯟꯗꯣꯛꯂꯒ ꯂꯩꯔꯝꯂꯦ ꯃꯗꯨꯗ ꯃꯈꯨꯠꯅ ꯃꯔꯥꯏꯕꯛꯇ ꯄꯣꯞ ꯂꯥꯎꯅ ꯊꯥꯖꯤꯟꯖꯗꯨꯅ ꯑꯁ ꯑꯩꯗꯤ ꯋꯥꯈꯜ ꯑꯃꯗ ꯆꯠꯂꯤꯉꯩꯗ ꯂꯝꯗꯥ-ꯇꯨꯗꯥꯁꯤ ꯌꯦꯡꯂꯨꯗ꯭ꯔꯦ ꯐꯅ ꯌꯥꯝꯅꯕꯨ ꯍꯦꯟꯗꯣꯛꯂꯝꯂꯦ ꯑꯦ ꯏꯆꯦꯁꯤꯁꯨ ꯄꯨꯔꯥ ꯃꯑꯣꯡ ꯑꯃꯅꯤꯍꯦ ꯂꯝꯕꯤ ꯆꯠꯅ ꯆꯠꯅ ꯋꯥꯈꯜ ꯇꯧꯋꯦ ꯍꯥꯏꯁꯤꯅꯤ ꯏꯕꯦꯝꯃ ꯉꯁꯤꯁꯦ ꯌꯨꯝꯗꯒꯤꯗꯤ ꯋꯥꯈꯜ ꯐꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯗꯤ ꯊꯣꯛꯂꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯠ ꯂꯥꯎꯅ ꯄꯥꯏꯁꯤꯜꯂꯛꯇꯅ ꯏꯆꯦꯁꯦ ꯇꯔꯪ ꯑꯃꯗ ꯂꯩꯔꯨꯔꯦ ꯂꯣꯏꯔꯦꯍꯦ ꯏꯆꯦꯒꯤ ꯋꯥꯈꯜꯗꯁꯨ ꯃꯇꯥꯡ ꯆꯥꯗ꯭ꯔꯕ ꯍꯥꯏꯗꯨꯅꯤ ꯑꯁꯤ ꯍꯥꯏꯅ ꯑꯅꯤꯗꯣ ꯑꯃꯨꯛ ꯍꯜꯂꯒ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯑꯋꯥꯡ ꯂꯩꯀꯥꯏ ꯉꯥꯛꯄ ꯍꯥꯏꯔꯒ ꯈꯪꯅꯕ ꯂꯨꯈꯣꯟꯗꯣ ꯃꯥꯒꯤ ꯈꯧꯕꯨꯅꯥꯏ ꯑꯅꯤ ꯑꯍꯨꯝꯗꯨꯒ ꯍꯦꯛ ꯊꯦꯡꯅꯔꯨꯔꯦ ꯑꯌꯦꯡꯕꯤ ꯂꯥꯞꯇꯛꯅ ꯂꯨꯈꯣꯟ ꯎꯕꯗ ꯆꯠꯄ ꯉꯝꯗ ꯃꯀ꯭ꯂꯥꯝ ꯅꯤꯛꯂꯒ ꯑꯗꯨꯝ ꯂꯩꯕꯗꯣ ꯎꯕꯗ ꯆꯤꯡꯒꯣꯡꯂꯩꯅ ꯆꯤꯡꯅꯅ ꯏꯆꯦ ꯀꯩꯗꯧꯔꯒꯦ ꯃꯁꯤ ꯂꯦꯡꯗ ꯂꯩꯔꯗꯤ ꯑꯁ ꯑꯥꯗ ꯋꯥꯄꯟ ꯃꯔꯛꯇ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯦ ꯂꯥꯜꯂꯒ ꯆꯠꯀꯅꯤ ꯈꯟꯕꯗ ꯑꯩ ꯀꯤꯔꯦ ꯑꯁ ꯃꯣꯏ ꯈꯔꯁꯤꯅ ꯑꯩꯈꯣꯏꯗ ꯀꯩꯗꯧꯗꯣꯏꯅꯣꯍꯦ ꯅꯪꯅꯗꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯌꯥꯏꯗ ꯂꯦꯞꯂꯤꯕ ꯅꯨꯄꯥꯁꯤꯅꯦ ꯃꯌꯥꯝꯅ ꯂꯨꯈꯣꯟ ꯍꯥꯏꯔꯤꯗꯣ ꯂꯨꯈꯣꯟ ꯍꯥꯏꯕꯕꯨ ꯀꯅꯥꯅꯣ ꯃꯥꯕꯨ ꯀꯔꯤ ꯑꯣꯏꯒꯦ ꯑꯁ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯈꯪꯒꯟꯗꯕꯅꯦ ꯑꯁꯤꯅꯦ ꯃꯌꯥꯝꯅ ꯒꯨꯟꯗꯥ ꯂꯨꯈꯣꯟ ꯍꯥꯏꯗꯣ ꯒꯨꯟꯗꯥꯅꯦ ꯒꯨꯟꯗꯥ ꯂꯣꯏꯔꯦ ꯒꯨꯟꯗꯥ ꯑꯣꯏꯕꯒꯤ ꯑꯣꯏꯔꯦ ꯀꯩꯁꯨꯝ ꯈꯜꯂꯨꯅꯨꯁꯦ ꯅꯅꯥꯎ ꯌꯥꯎꯔꯤꯁꯦ ꯃꯣꯏꯅꯅꯦ ꯀꯩꯁꯨ ꯍꯦꯟꯖꯟꯕ ꯉꯝꯃꯣꯏ ꯃꯣꯏꯅ ꯍꯦꯛ ꯍꯦꯟꯖꯜꯂꯛꯄꯗ ꯑꯩꯅ ꯂꯣꯏꯅ ꯐꯨꯗꯗꯧꯔꯤꯕꯅꯤ ꯑꯁꯤ ꯍꯥꯏꯅ ꯆꯤꯡꯒꯣꯡꯂꯩꯅ ꯃꯨꯛꯂꯒ ꯆꯠꯄꯗꯨꯗ ꯑꯌꯦꯡꯕꯤꯁꯨ ꯈꯔ ꯀꯤꯕ ꯐꯔꯗꯨꯅ ꯀꯤꯁꯤꯟꯅꯗ ꯑꯗꯨꯃꯛ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯗꯣ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯨꯈꯣꯟ ꯍꯣꯏꯅ ꯂꯩꯔꯤꯕ ꯃꯄꯥ ꯑꯗꯨ ꯌꯧꯔꯛꯄꯗ ꯑꯌꯦꯡꯕꯤꯗꯨ ꯀꯤꯕꯗꯣ ꯐꯥꯖꯤꯟꯕ ꯉꯝꯗ ꯀꯞꯅꯤꯡꯕꯗꯨ ꯐꯥꯖꯤꯜꯂꯒ ꯆꯤꯡꯒꯣꯡꯂꯩꯒꯤ ꯐꯤꯖꯤꯗ ꯌꯥꯜꯂꯤ ꯆꯤꯡꯒꯣꯡꯂꯩꯁꯨ ꯀꯤꯒꯅꯣ ꯍꯥꯏꯒꯨꯝ ꯃꯆꯦꯒꯤ ꯃꯈꯨꯠꯇꯨ ꯂꯥꯝꯂꯒ ꯄꯥꯏꯁꯤꯜꯂꯛꯂꯝꯃꯤ ꯃꯇꯥꯡꯗ ꯂꯨꯈꯣꯟꯒꯤ ꯈꯧꯕꯨꯅꯥꯏ ꯑꯃꯅ ꯃꯆꯤꯟ ꯍꯥꯏꯐꯦꯠ ꯆꯤꯡꯂꯒ ꯐꯖꯕꯤ ꯑꯅꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯗꯨꯗꯗꯤ ꯍꯥꯏꯕꯤꯔꯝꯃꯨꯗꯅ ꯅꯨꯄꯤ ꯑꯅꯤꯃꯛ ꯀꯔꯤꯃꯇ ꯈꯨꯝꯗ ꯑꯗꯨꯃꯛ ꯆꯠꯂꯤ ꯑꯅꯤꯃꯛꯅ ꯀꯔꯤꯃꯇ ꯈꯨꯝꯂꯛꯇ꯭ꯔꯕꯗ ꯑꯃꯅ ꯑꯃꯨꯛ ꯎꯁꯤꯠꯇꯅ ꯍꯪꯕ ꯉꯥꯡꯕꯒ ꯑꯃꯠꯇ ꯈꯨꯝꯗꯦꯅꯦ ꯍ ꯅꯥꯄꯜ ꯀꯥꯔꯤꯕ ꯍꯥꯏꯗꯨꯔꯣ ꯈꯨꯗꯤ ꯑꯃꯨꯛꯇ ꯅꯥꯄꯜꯒ ꯄꯨꯡꯆꯥꯏ ꯆꯥꯏꯅꯤ ꯈꯪꯗ꯭ꯔꯤꯌꯦ ꯈꯥꯕꯒꯤ ꯋꯥꯗꯨꯗ ꯆꯠꯂꯝꯕ ꯆꯤꯡꯒꯣꯡꯂꯩꯗꯨ ꯆꯞ ꯂꯦꯞꯂꯝꯃꯤ ꯃꯥꯅ ꯂꯦꯞꯈꯤꯕ ꯑꯗꯨꯗ ꯑꯌꯦꯡꯕꯤꯅ ꯄꯥꯈꯠꯅ ꯑꯣꯟꯁꯤꯟꯅꯒꯅꯣ ꯍꯥꯏꯒꯨꯝꯅ ꯃꯉꯛ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯆꯤꯡꯒꯣꯡꯂꯩꯗꯤ ꯃꯆꯦꯅ ꯍꯥꯏꯔꯤꯕ ꯏꯪꯒꯤꯠꯇꯨ ꯂꯧꯁꯤꯟꯕ ꯉꯝꯂꯤꯔꯥ ꯉꯝꯗ꯭ꯔꯤꯔꯥ ꯈꯪꯗꯦ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯅꯨꯄꯥ ꯑꯍꯨꯝ ꯃꯔꯤꯅ ꯂꯦꯞꯂꯤꯕ ꯑꯗꯣꯝꯗ ꯑꯣꯏꯅ ꯁꯥꯎꯅ ꯁꯥꯍꯨꯝ ꯅꯥꯏꯅ ꯄꯔꯞ ꯆꯠꯈ꯭ꯔꯒ ꯑꯁꯥꯎꯕ ꯑꯗꯨꯃꯛ ꯐꯥꯖꯤꯟꯗ ꯁꯥꯎꯔꯤ ꯅꯣꯏꯕꯨ ꯅꯌꯨꯝꯗ ꯅꯆꯦ ꯅꯆꯟꯒ ꯑꯃꯠꯇ ꯂꯩꯖꯗ꯭ꯔꯣ ꯑꯁꯨꯛ ꯆꯥꯎꯈꯠꯇꯕ ꯁꯃꯥꯟ ꯂꯦꯡ ꯃꯥꯟꯅꯕꯗꯗꯤ ꯄꯥꯟꯅꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯅꯨꯄꯤ ꯑꯉꯥꯡꯗ ꯑꯀꯜ ꯑꯔꯤꯡ ꯁꯤꯡꯗꯅ ꯂꯩꯔꯤꯕꯅꯤꯅꯦ ꯑꯁꯤ ꯍꯥꯏꯅ ꯆꯤꯡꯒꯣꯡꯂꯩꯗ ꯃꯥꯒꯤ ꯊꯣꯛꯄ ꯕꯦꯗ꯭ꯔꯦꯡ ꯉꯥꯡꯊꯔꯛꯂꯤꯕ ꯑꯗꯨꯗ ꯒꯨꯟꯗꯥ ꯂꯨꯈꯣꯟꯗꯨ ꯁꯥꯎꯕꯗꯤ ꯂꯥꯏꯔꯗꯅ ꯃꯣꯃꯣꯟ ꯅꯣꯛꯅ ꯑꯗꯨꯝ ꯌꯦꯡꯂꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯈꯧꯕꯨꯅꯥꯏꯁꯤꯡ ꯑꯗꯨꯗꯤ ꯎꯁꯤꯠꯃꯟꯗꯦ ꯈꯟꯅ ꯁꯥꯎꯅ ꯈꯥꯕꯅ ꯀꯔꯤ ꯅꯪꯒꯨꯝꯕ ꯄꯦꯠꯂꯣ ꯋꯥꯗꯨ ꯃꯈꯥ ꯇꯥꯕ ꯉꯝꯗꯦ ꯒꯨꯟꯗꯥ ꯂꯨꯈꯣꯟꯅ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯅ ꯃꯈꯨꯠ ꯊꯥꯡꯒꯠꯂꯛꯄꯗ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯆꯤꯡꯒꯣꯡꯂꯩꯗꯨ ꯀꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯍꯦꯟꯅ ꯑꯗꯨꯝ ꯊꯧꯅꯥ ꯐꯅ ꯒꯨꯟꯗꯥ ꯂꯨꯈꯣꯟꯒꯤ ꯃꯅꯥꯛꯋꯥꯏꯗ ꯆꯪꯁꯤꯜꯂꯒ ꯃꯁꯥꯗꯨ ꯃꯨꯛꯂꯒ ꯑꯣ ꯅꯪ ꯑꯣꯏꯔꯦ ꯒꯨꯟꯗꯥ ꯂꯨꯈꯣꯟ ꯍꯥꯏꯔꯤꯁꯦ ꯒꯨꯟꯗꯥ ꯂꯨꯈꯣꯟ ꯍꯥꯏꯁꯦ ꯅꯪ ꯑꯣꯏꯔꯦ ꯍ ꯑꯣꯏ ꯍꯥꯏꯕꯤꯒ ꯇꯥꯖꯧ ꯒꯨꯟꯗꯥ ꯐꯗꯥ ꯑꯣꯏꯗꯅ ꯃꯤꯗ ꯑꯐꯥꯎ ꯑꯔꯤꯡ ꯁꯥꯔꯒꯅꯦ ꯀꯔꯤꯃꯠꯇ ꯀꯥꯟꯅꯕ ꯐꯪꯂꯣꯏꯀꯣ ꯑꯗꯨꯒꯤ ꯁꯔꯨꯛ ꯂꯦꯝꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯗꯅ ꯏꯃꯨꯡꯒꯤ ꯃꯇꯦꯡ ꯄꯥꯡꯕꯅ ꯌꯥꯝꯅ ꯐꯅꯤ ꯑꯁꯤ ꯍꯥꯏꯅ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯉꯥꯡꯂꯤꯕꯗꯨꯗ ꯒꯨꯟꯗꯥ ꯂꯨꯈꯣꯟꯒꯤ ꯈꯧꯕꯨꯅꯥꯏ ꯃꯌꯥꯝꯗꯨꯗꯤ ꯃꯈꯣꯏꯒꯤ ꯂꯨꯆꯤꯡꯕ ꯑꯗꯨꯕు ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯑꯗꯨꯝꯅ ꯎꯁꯤꯠꯇꯅ ꯀꯔꯤꯁꯨ ꯂꯩꯇꯅ ꯉꯥꯡ ꯁꯛ ꯇꯧꯕ ꯑꯗꯨꯗ ꯎꯁꯤꯠꯃꯟꯗꯦ ꯈꯟꯅ ꯁꯥꯎꯅ ꯏꯕꯣꯇꯣꯝꯕꯤꯅ ꯂꯨꯆꯤꯡꯕ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯍꯧꯅꯕꯤꯗ ꯇꯧꯔꯒꯦ ꯍꯦ ꯉꯥꯏꯈꯣ ꯏꯕꯦꯝꯃ ꯅꯕꯨꯡꯁꯤꯡꯁꯤꯅ ꯅꯨꯡꯁꯤꯗꯅ ꯁꯨꯝ ꯂꯛꯅꯕꯅꯤ ꯁꯥꯎꯅꯨ ꯉꯁꯤꯒꯤꯗꯤ ꯌꯧꯔꯣ ꯌꯥꯔꯦ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯍꯦꯛ ꯇꯧꯔꯛꯑꯕ ꯅꯣꯏ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯑꯁꯤ ꯍꯥꯏꯔꯒ ꯆꯤꯡꯒꯣꯡꯂꯩꯗ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯆꯠꯈꯤꯔꯝꯃꯤ ꯃꯥꯒꯤ ꯃꯇꯨꯡꯗꯅ ꯑꯌꯦꯡꯕꯤꯗꯨ ꯀꯤꯅ ꯑꯗꯨꯃꯛ ꯏꯅꯈꯤꯔꯝꯃꯤ ꯅꯨꯄꯤ ꯃꯆꯥ ꯃꯥꯅ ꯑꯗꯨꯝꯅ ꯉꯥꯡ ꯁꯛꯇꯨꯅ ꯇꯧꯔꯒ ꯑꯗꯨꯃꯛ ꯇꯥꯊꯣꯛꯇꯨꯅ ꯂꯩ ꯈꯟꯅ ꯈꯧꯕꯨꯅꯥꯏ ꯑꯃꯅ ꯁꯥꯎꯔꯤ ꯈꯥꯕꯅ ꯂꯨꯆꯤꯡꯕ ꯀꯩꯅꯣ ꯇꯧꯕꯤꯗꯨꯕꯨ ꯀꯩꯁꯨ ꯂꯩꯇꯕꯤ ꯄꯦꯠ ꯂꯥꯎꯕꯤ ꯑꯗꯨꯅ ꯉꯥꯡꯂꯒ ꯂꯨꯆꯤꯡꯕꯅ ꯑꯗꯨꯃꯛ ꯇꯥꯊꯣꯛꯂꯒ ꯂꯩꯕꯤꯔꯤꯕꯗꯨꯕꯨ ꯀꯩꯒꯤꯅꯣ ꯍꯩ ꯅꯣꯏꯅ ꯀꯩ ꯈꯪꯗꯅ ꯍꯧꯖꯤꯛꯀꯤꯗꯣ ꯅꯇꯩꯃ ꯑꯣꯏꯗꯧꯔꯤꯕꯅꯤꯅꯦ ꯑꯗꯨꯅ ꯃꯥꯅ ꯉꯥꯡꯕ ꯁꯛꯄꯗ ꯅꯣꯏꯅꯦ ꯍꯪꯒꯠꯅ ꯈꯨꯝꯕ ꯌꯥꯗꯦ ꯏꯕꯣꯇꯣꯝꯕꯤꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯍꯥꯟꯅ ꯈꯪꯅꯕ꯭ꯔꯣ ꯈꯪꯅꯗꯦ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕ ꯑꯗꯨꯅ ꯑꯍꯥꯟꯕꯅꯤ
ꯈꯥꯕꯅ ꯑꯩꯈꯣꯏ ꯂꯨꯆꯤꯡꯕꯁꯤꯗꯤ ꯅꯨꯄꯤ ꯄꯥꯝꯗꯦ ꯍꯥꯏꯅ ꯇꯧꯔꯝꯂꯒ ꯁꯣꯅꯣ ꯊꯨꯡꯕꯤ ꯑꯃꯗ ꯑꯣꯏꯅ ꯄꯥꯝꯁꯤꯜꯂꯨꯔ ꯃꯥꯜꯂꯤꯅꯦ ꯍꯩ ꯅꯇꯩꯃꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ ꯑꯇꯩ ꯂꯩꯔꯤ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯂꯥꯞꯇꯛꯅ ꯏꯅꯧꯆꯣ ꯑꯗꯨꯒ ꯂꯩꯐꯝ ꯅꯨꯡꯐꯝꯒꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯗꯣꯔꯛꯑꯣ ꯈꯥꯕꯅ ꯑꯩꯕꯨꯔꯣ ꯍꯣꯏꯅꯦ ꯆꯠꯂꯣ ꯏꯕꯣꯇꯣꯝꯕꯤ ꯅꯣꯏ ꯑꯅꯤ ꯌꯥꯝ ꯊꯨꯅ ꯆꯠꯂꯣ ꯑꯗꯣ ꯅꯣꯏ ꯏꯟꯅꯔꯛꯏ ꯍꯥꯏꯕ ꯃꯣꯏꯗꯗꯤ ꯈꯪꯒꯅꯨ ꯏꯕꯣꯇꯣꯝꯕꯤꯅ ꯄꯦꯜꯂꯕꯅꯤꯍꯦ ꯑꯁꯤ ꯍꯥꯏꯅ ꯈꯥꯕꯒ ꯏꯕꯣꯇꯣꯝꯕꯤꯒꯗꯣ ꯇꯟꯗꯦ ꯃꯥꯟꯗꯦ ꯇꯧꯗꯨꯅ ꯂꯩꯁꯥꯕꯤ ꯑꯅꯤꯗꯨꯅ ꯆꯠꯈ꯭ꯔꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯟꯅꯈꯤꯔꯝꯃꯤ ꯑꯌꯦꯡꯕꯤꯗꯨ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗꯒꯤ ꯐꯅ ꯁꯥꯡꯅ ꯂꯥꯟꯊꯣꯔꯛꯂꯦ ꯈꯜꯂꯀꯥꯟꯗ ꯏꯊꯥ ꯊꯥꯖꯗꯅ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯆꯤꯡꯒꯣꯡꯂꯦ ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯈꯪꯗꯦ ꯅꯪꯁꯦ ꯌꯥꯝꯅ ꯅꯇꯤꯛꯅ ꯊꯧꯅꯥꯒ ꯂꯩꯖꯥꯅꯤꯀꯣ ꯃꯤ ꯃꯌꯥꯝꯅ ꯀꯤꯅꯕ ꯒꯨꯟꯗꯥꯒꯁꯦ ꯅꯪꯅ ꯍꯦꯛꯇ ꯏꯔꯥꯏ ꯂꯥꯏꯅ ꯆꯩꯊꯠꯄ ꯋꯥꯅꯤꯗ ꯑꯩꯗꯤ ꯅꯪꯅ ꯉꯁꯥꯏ ꯒꯨꯟꯗꯥ ꯂꯨꯈꯣꯟꯗ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯣ ꯇꯥꯕꯗ ꯑꯩꯈꯣꯏ ꯑꯅꯤ ꯍꯤꯡꯗ꯭ꯔꯦ ꯈꯟꯅ ꯀꯂꯥꯞꯁꯦ ꯏꯕꯦꯝꯃ ꯊꯛ ꯅꯤꯛꯂꯕꯅꯦ ꯑꯗꯨꯒꯗꯤ ꯅꯪꯅ ꯉꯥꯡꯕ ꯇꯥꯕꯗ ꯃꯣꯏꯅꯅꯦ ꯋꯥ ꯑꯃꯠꯇ ꯍꯥꯏꯗ ꯀꯤꯅ ꯌꯦꯡꯕꯗ ꯎꯕꯗ ꯄꯨꯡꯉꯛ ꯉꯛꯄ ꯋꯥꯅꯤꯗ ꯑꯗꯨꯕꯨꯗꯤ ꯑꯩꯁꯦ ꯆꯤꯡꯒꯣꯡꯂꯩꯅꯤꯗꯅ ꯃꯣꯏꯒꯨꯝꯕ ꯒꯨꯟꯗꯥ ꯐꯗꯥꯅꯒ ꯍꯦꯟꯖꯤꯟꯕ ꯉꯝꯒꯗꯕ ꯅꯨꯄꯤ ꯅꯠꯇꯦꯗ ꯍꯦꯛ ꯍꯦꯟꯖꯤꯜꯂꯛꯑꯕ ꯑꯩꯗꯤꯕ ꯍꯦꯛꯇ ꯐꯨꯊꯔꯒꯦ ꯇꯧꯕꯅꯤ ꯑꯗꯨꯒꯗꯤ ꯐꯖꯅ ꯆꯠꯂꯣ ꯍꯥꯏꯔꯛꯄꯗꯨꯗ ꯀꯩꯝ ꯇꯧꯕꯤꯔꯝꯗ꯭ꯔꯝꯅꯤ ꯑꯁꯤ ꯍꯥꯏꯅ ꯆꯤꯡꯒꯣꯡꯂꯩꯗꯨ ꯃꯃꯣꯟ ꯅꯣꯛꯇꯨꯅ ꯃꯨꯛꯇꯅ ꯆꯠꯂꯤ ꯃꯥꯅ ꯉꯥꯡꯂꯤ ꯁꯛꯂꯤꯕ ꯃꯌꯥꯝꯗꯨꯁꯨ ꯃꯇꯨꯡꯗ ꯏꯟꯅꯔꯤꯕ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯇꯥꯕꯗ ꯋꯥꯗꯤ ꯍꯥꯏꯅꯗ ꯌꯦꯡꯅꯔꯒ ꯃꯃꯤꯠꯅ ꯃꯁꯦ ꯑꯩꯈꯣꯏ ꯂꯨꯆꯤꯡꯕꯅ ꯊꯥꯕꯤꯔꯒ ꯇꯧꯔꯤꯁꯤ ꯌꯦꯡꯉꯣ ꯍꯥꯏꯅ ꯃꯃꯤꯠꯅ ꯋꯥ ꯏꯪꯒꯤꯠ ꯄꯤꯅꯔꯝꯃꯤ ꯑꯗꯨꯝꯅ ꯋꯥꯗꯤ ꯍꯥꯏꯗꯅ ꯂꯩꯁꯥꯕꯤ ꯑꯅꯤꯗꯨꯒꯤ ꯇꯨꯡꯗ ꯃꯈꯣꯜ ꯊꯣꯛꯍꯟꯗꯅ ꯁꯥꯃꯤꯜ ꯑꯃꯠꯇ ꯐꯪꯍꯟꯗꯅ ꯏꯟꯅꯔꯒ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯂꯣꯏꯅ ꯈꯪꯗꯣꯛꯂꯝꯃꯤ ꯏꯕꯣꯇꯣꯝꯕꯤꯅ ꯃꯌꯨꯝꯁꯦ ꯈꯪꯂꯕꯅꯤꯅ ꯂꯨꯆꯤꯡꯕꯗ ꯇꯝꯂꯨꯔꯁꯤꯂꯣ ꯑꯁꯤ ꯍꯥꯏꯅ ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯁꯨ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯂꯩꯐꯝꯗꯨ ꯃꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯗ ꯇꯥꯛꯄꯅꯤ ꯍꯥꯏꯅ ꯆꯠꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯅꯨꯡꯊꯤꯜꯗꯨ ꯒꯨꯟꯗꯥ ꯂꯨꯈꯣꯟꯗꯨ ꯃꯥꯒꯤ ꯈꯧꯕꯨꯅꯥꯏ ꯑꯅꯤ ꯑꯍꯨꯝꯗꯨ ꯄꯨꯔꯒ ꯆꯤꯡꯒꯣꯡꯂꯩꯍꯣꯏꯒꯤ ꯀꯣꯟꯊꯣꯡ ꯃꯌꯥꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯇꯣꯝꯆꯥꯒ ꯕꯣꯀꯨꯜꯒꯁꯨ ꯀꯣꯏꯊꯣꯛꯄꯅꯤ ꯍꯥꯏꯅ ꯍꯦꯛ ꯂꯥꯛꯄꯒ ꯃꯄꯥ ꯆꯥꯅꯔꯝꯃꯤ ꯇꯣꯝꯆꯥꯗꯤ ꯒꯨꯟꯗꯥ ꯑꯅꯤ ꯑꯍꯨꯝꯗꯨ ꯎꯕꯗ ꯃꯉꯛ ꯍꯥꯏꯐꯦꯠ ꯏꯜꯂꯒ ꯃꯇꯥꯎꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯒꯨꯟꯗꯥꯁꯤꯡ ꯑꯁꯤꯅ ꯆꯤꯡꯒꯣꯡꯂꯩꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯁꯨꯝ ꯂꯩꯔꯤꯁꯤꯅ ꯅꯠꯇꯦ ꯃꯣꯏꯒꯤꯁꯤꯕꯨ ꯆꯤꯡꯒꯣꯡꯂꯩ ꯂꯨꯝꯂꯤꯕ ꯍꯥꯏꯗꯨꯔꯣ ꯕꯣꯀꯨꯜꯅ ꯑꯣꯏꯔꯝꯂꯣꯏꯗ ꯍꯥꯏꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯒꯨꯟꯗꯥ ꯂꯨꯈꯣꯟꯒꯤ ꯈꯧꯕꯨꯅꯥꯏ ꯏꯕꯣꯇꯣꯝꯕꯤꯗꯨ ꯃꯣꯏꯔꯣꯝꯗ ꯃꯉꯛꯀ ꯏꯜꯂꯛꯄ ꯑꯗꯨꯗ ꯃꯤ ꯎꯁꯤꯠꯇꯦ ꯈꯟꯅ ꯂꯥꯛꯂꯒ ꯏꯕꯣꯇꯣꯝꯕꯤꯅ ꯍꯥꯏꯔꯛꯂꯝꯃꯤ ꯀꯩꯅꯣ ꯅꯣꯏꯅ ꯑꯩꯈꯣꯏꯔꯣꯝꯗ ꯅꯉꯛꯀ ꯏꯜꯂꯒ ꯁꯥꯔꯤꯕ ꯋꯥꯔꯤꯗꯣ ꯇꯣꯝꯆꯥꯅ ꯀꯩꯅꯣꯅꯦ ꯃꯑꯣꯡ ꯑꯃꯅꯤꯅꯦ ꯉꯛꯀꯁꯦ ꯏꯟꯕ ꯌꯥꯗꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯀꯔꯣꯝꯗꯒꯤꯅꯣ ꯍꯥꯏꯖꯤꯜꯂꯛꯇꯅ ꯁ꯭ꯋꯥꯏꯗ ꯒꯨꯟꯗꯥ ꯑꯃꯨꯛ ꯁꯥꯖꯤꯜꯂꯛꯏꯁꯤꯕꯣ ꯑꯣꯏ ꯒꯨꯟꯗꯥ ꯁꯥꯕ ꯍꯥꯏꯗꯤ ꯀꯩꯅꯣ ꯍꯥ ꯅꯣꯏ ꯂꯩꯀꯥꯏꯗ ꯂꯥꯛꯄꯅꯤ ꯀꯥꯏꯅ ꯀꯤꯕꯤꯗꯧꯕ ꯃꯥꯜꯂꯨꯔꯕꯣ ꯅꯣꯏꯒꯨꯝꯕꯁꯤꯗꯤ ꯀꯥꯡ ꯇꯨꯃꯤꯠ ꯍꯥꯞꯄꯗꯧꯅ ꯄꯦꯠ ꯅꯩꯊꯠꯂꯤꯕꯅꯦ ꯇꯣꯝꯆꯥꯅ ꯑꯁ ꯑꯣꯟꯊꯣꯛꯅ ꯁꯛ ꯍꯥꯎꯈꯤꯗ꯭ꯔꯦꯗ ꯃꯤꯒꯤ ꯂꯩꯀꯥꯏꯗ ꯂꯥꯛꯂꯒꯁꯨ ꯑꯐꯥꯎ ꯑꯔꯤꯡ ꯁꯥꯔꯤ ꯏꯇꯥꯎ ꯃꯃꯥꯡꯗ ꯒꯨꯟꯗꯥ ꯈꯔ ꯂꯥꯛꯂꯝꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯣꯛꯂꯁꯤꯔꯥ ꯁꯛ ꯅꯪꯅꯁꯨ ꯃꯤ ꯇꯣꯠꯅꯤ ꯀꯥꯏꯅ ꯁꯤꯌꯥ ꯉꯁꯥꯏꯗꯒꯤ ꯇꯥꯒꯦ ꯍꯥꯏꯅ ꯇꯥꯕꯅꯦ ꯅꯪ ꯌꯥꯝꯅ ꯍꯦꯟꯖꯤꯜꯂꯛꯇꯧꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯝꯆꯥꯅ ꯍꯦꯛꯇ ꯏꯕꯣꯇꯣꯝꯕꯤꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯈꯨꯇꯨꯝꯅ ꯁꯨꯈꯤꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯂꯥꯞꯇꯛꯅ ꯂꯩꯔꯝꯕ ꯒꯨꯟꯗꯥ ꯂꯨꯈꯣꯟꯒꯤ ꯀꯥꯡꯕꯨꯁꯨ ꯂꯣꯏꯅ ꯆꯦꯟꯁꯤꯟꯅꯔꯛꯇꯨꯅ ꯑꯉꯝ ꯇꯥꯟꯅꯗꯨꯅ ꯍꯦꯛꯇ ꯈꯟꯅꯔꯝꯃꯤ ꯊꯣꯡꯒꯥꯜꯗ ꯃꯤ ꯈꯠꯅꯔꯦ ꯇꯥꯕꯗ ꯃꯨꯈꯤ ꯍꯣꯏꯁꯨ ꯂꯣꯏꯅ ꯆꯦꯟꯊꯣꯛꯅꯔꯛꯇꯨꯅ ꯈꯝꯂꯝꯃꯤ ꯑꯌꯤꯡꯕꯤ ꯍꯣꯏꯁꯨ ꯇꯥꯟꯅꯗꯨꯅ ꯆꯦꯟꯊꯣꯔꯛꯄꯗ ꯃꯄꯨꯡ ꯑꯣꯏꯅ ꯕꯨꯀꯨꯟꯒ ꯂꯨꯈꯣꯟꯒ ꯐꯨꯅꯔꯝꯕꯗꯨ ꯎꯕꯗ ꯃꯥꯁꯨ ꯃꯕꯨꯛꯇ ꯋꯥꯈꯜ ꯑꯃ ꯈꯜꯂꯝꯃꯤ ꯇꯥꯡ ꯕꯨꯀꯨꯜꯒ ꯃꯁꯤꯒꯤ ꯒꯨꯟꯗꯥꯁꯤꯒ ꯐꯨꯅꯔꯤꯕꯁꯦ ꯆꯤꯡꯒꯣꯡꯂꯩꯒꯤ ꯃꯔꯝꯒꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯅꯦꯕ ꯃꯥꯏ ꯆꯤꯡꯒꯣꯡꯂꯩ ꯍꯥꯏꯁꯤꯅ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤ ꯍꯦꯟꯕꯅꯣ ꯈꯪꯗꯦꯕ ꯑꯩꯅ ꯑꯁꯨꯛ ꯄꯥꯝꯖꯕ ꯅꯨꯄꯥꯁꯦ ꯃꯥꯅ ꯂꯥꯏꯅ ꯁꯨꯝꯂꯤꯁꯦ ꯑꯁꯤ ꯈꯟꯅ ꯃꯇꯣꯝꯇꯁꯨ ꯄꯦꯟꯗꯅ ꯃꯆꯤꯟꯗꯁꯨ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯅꯤ ꯁꯣꯝꯗꯅ ꯈꯠꯅꯔꯝꯕ ꯑꯗꯨꯁꯨ ꯃꯌꯥꯝ ꯆꯪꯗꯅ ꯈꯥꯝꯗꯣꯛꯂꯒ ꯅꯪꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯆꯠꯈ꯭ꯔꯣ ꯍꯥꯏꯅ ꯇꯥꯟꯕꯗꯨꯗ ꯑꯗꯨꯃꯛ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯆꯠꯅꯈꯤꯔꯝꯃꯤ ꯃꯌꯥꯝ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯕꯗ ꯑꯌꯤꯡꯕꯤꯁꯨ ꯇꯞꯅ ꯃꯌꯨꯝꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯇꯣꯝꯆꯥꯗꯣ ꯂꯝ ꯆꯠꯅ ꯑꯅꯥꯕꯗꯨ ꯆꯩꯅꯥ ꯈꯥꯡꯅ ꯃꯆꯤꯟꯗ ꯁꯥꯎꯅ ꯉꯥꯡꯕꯁꯨ ꯂꯦꯞꯂꯝꯗꯦ ꯈꯪꯅꯦꯕ ꯃꯣꯏ ꯍꯌꯦꯡꯗꯒ ꯂꯥꯛꯈꯤꯁꯅꯣꯕ ꯀꯩꯗꯧꯗꯣꯏꯅꯣꯕ ꯑꯃꯨꯛ ꯈꯠꯅꯕꯅ ꯅꯪꯅ ꯍꯧ ꯐꯨꯕꯅ ꯃꯤꯅ ꯐꯨꯕ ꯃꯣꯏꯅ ꯃꯤ ꯈꯔ ꯌꯥꯝꯈꯤꯕꯩ ꯇꯧꯕꯅꯤꯗ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯀꯩꯗꯧꯗꯣꯏꯅꯣꯕ ꯅꯪꯅ ꯃꯤ ꯈꯠꯅꯕ ꯑꯁꯨꯛ ꯄꯥꯝꯂꯤꯁꯤ ꯀꯩꯒꯤꯅꯣꯕ ꯇꯨꯃꯤꯟ ꯂꯩꯕ ꯌꯥꯕ ꯋꯥꯗꯨꯗ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯔꯒ ꯈꯠꯅꯕ ꯍꯦꯛ ꯉꯝꯃꯦꯕ ꯃꯤꯅ ꯐꯨꯔꯛꯂꯕꯗꯨꯗ ꯍꯟꯗ꯭ꯔꯤꯕ ꯏꯁ ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ ꯃꯤꯅ ꯑꯩ ꯐꯨꯔꯗꯤ ꯅꯪꯁꯨ ꯌꯦꯡꯕ ꯉꯝꯗꯗꯅ ꯌꯥꯎꯁꯤꯜꯂꯛꯏꯗꯨꯅꯤ ꯅꯪꯅ ꯈꯪꯗ꯭ꯔꯤꯕ
ꯃꯣꯏꯗꯣ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯕꯅꯦ ꯅꯣꯡꯃꯗꯤ ꯍꯥꯏꯅ ꯁꯤꯡꯉꯒ ꯂꯩꯔꯛꯏꯁꯦ ꯐꯅ ꯀꯨꯏꯔꯕꯅꯦ ꯇꯟꯖꯥ ꯐꯪꯂꯤꯉꯩꯁꯤꯗ ꯍꯥꯏꯅ ꯇꯧꯔꯨꯕꯅꯦ ꯇꯟꯖꯥ ꯐꯪꯕꯗ ꯃꯤꯅ ꯐꯨꯔꯝꯃꯕꯅꯦꯕ ꯑꯗꯣ ꯉꯁꯤꯅ ꯉꯁꯤ ꯑꯣꯏꯔꯦ ꯃꯇꯨꯡꯗꯤ ꯑꯩ ꯅꯪꯒꯤ ꯍꯛꯀꯟ ꯆꯪꯂꯣꯏꯀꯣ ꯃꯁꯤ ꯅꯁꯥꯅ ꯋꯥꯈꯜ ꯇꯥꯖꯧ ꯍꯥꯏꯁꯤꯅꯤ ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ ꯑꯩꯅ ꯈꯠꯅꯔꯤꯁꯦ ꯀꯅꯥꯒꯤꯅꯣ ꯅꯪꯒꯤꯗꯃꯛꯇꯅꯦ ꯃꯣꯏꯅ ꯂꯨꯝꯕ ꯂꯥꯛꯂꯤꯗꯣ ꯆꯤꯡꯒꯣꯡ ꯂꯩꯅꯤ ꯑꯗꯨꯅ ꯂꯥꯛꯇꯅꯕ ꯊꯕꯛ ꯇꯧꯔꯤꯅꯤ ꯅꯪꯅ ꯈꯪꯕꯤꯔꯤꯕ ꯀꯅꯥꯅ ꯈꯪꯕ ꯑꯌꯤꯡꯕꯤ ꯂꯨꯝꯕ ꯂꯥꯛꯄ ꯑꯣꯏꯔꯝꯂꯁꯨ ꯃꯗꯣ ꯑꯩꯒꯤ ꯋꯥꯈꯜ ꯁꯨꯡꯌꯥ ꯌꯥꯗꯦ ꯆꯤꯡꯒꯣꯡ ꯂꯩꯅꯦ ꯆꯤꯡꯒꯣꯡ ꯂꯩ ꯀꯣ ꯃꯣꯏꯅ ꯂꯨꯝꯕ ꯂꯥꯛꯏꯁꯦ ꯕꯣꯀꯨꯜ ꯃꯇꯥꯎꯅ ꯑꯋꯥꯏ ꯇꯥꯅ ꯍꯥꯏꯖꯤꯜꯂꯛꯄ ꯑꯗꯨꯗ ꯄꯥꯈꯠꯄ ꯑꯃꯗꯤ ꯄꯣꯛꯂꯛꯂꯕꯅꯤ ꯑꯗꯨꯕꯨ ꯀꯩꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯊꯥꯖꯗꯕ ꯑꯗꯨꯃꯛ ꯃꯥꯅ ꯑꯣꯏꯔꯝꯂꯣꯏꯗ ꯑꯁꯤꯈꯛ ꯍꯥꯏꯔꯝꯂꯒ ꯑꯗꯨꯃꯛ ꯃꯥꯅ ꯊꯣꯛꯄ ꯒꯝ ꯒꯝ ꯊꯥꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯇꯣꯝꯆꯥꯁꯨ ꯁꯦꯛꯂꯤ ꯁꯦꯛꯂꯤ ꯉꯥꯏꯈꯣ ꯍꯥꯏꯅ ꯂꯥꯎ ꯂꯥꯎꯗꯨꯅ ꯇꯥꯟꯅꯈꯤꯔꯝꯃꯤ ꯑꯁꯣꯝꯗꯁꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯏꯕꯣꯇꯣꯝꯕꯤ ꯑꯗꯣ ꯑꯣꯟꯁꯤꯜꯂꯒ ꯆꯩꯕ ꯂꯦꯞꯂꯝꯗꯦ ꯈꯥꯕꯅ ꯐꯔꯤꯅꯦ ꯈꯠꯅꯕꯗꯣ ꯍꯧꯈ꯭ꯔꯕ ꯅꯔꯤꯜꯅ ꯌꯥꯎꯗ꯭ꯔꯤꯕ ꯃꯤ ꯈꯠꯅꯕꯅ ꯄꯥꯝꯂꯤꯕ ꯅꯨꯡꯉꯥꯏꯔꯝꯃꯅꯤꯅꯦ ꯍꯧꯖꯤꯛꯇꯤ ꯄꯣꯞꯄꯒ ꯇꯣꯛꯑꯦꯕ ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ ꯃꯣꯏꯅ ꯃꯉꯛ ꯏꯟꯗꯅ ꯎꯁꯤꯠꯇꯕ ꯃꯥꯟꯕ ꯃꯑꯣꯡꯗꯨꯗ ꯑꯩꯈꯣꯏꯁꯨ ꯒꯨꯟꯗꯥꯅꯤ ꯍꯥꯏꯅ ꯗꯞ ꯈꯔ ꯇꯧꯁꯤꯜꯂꯨꯕꯅꯦ ꯑꯗꯨꯒꯗꯤ ꯃꯤꯅ ꯅꯝꯃꯥꯏꯗꯨꯗ ꯈꯨꯇꯨꯝꯅ ꯁꯨꯗꯠꯂꯛꯄꯗꯣ ꯉꯥꯏꯈꯣꯅꯦ ꯈꯠꯅꯕ ꯂꯥꯏꯔꯤ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯑꯅꯤꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯑꯩꯈꯣꯏ ꯂꯨꯆꯤꯡꯕꯒꯤ ꯏꯇꯩꯃꯗ ꯂꯨꯝꯕ ꯌꯥꯎꯕ ꯃꯥꯜꯂꯤꯅꯦ ꯑꯩꯁꯨ ꯑꯗꯨꯝꯅ ꯈꯜꯂꯤꯕꯅꯤ ꯂꯨꯈꯣꯅ ꯂꯨꯝꯅꯤꯡꯕ ꯃꯤꯅ ꯂꯨꯝꯁꯅꯨ ꯑꯗꯨꯕꯨ ꯃꯥꯗꯤ ꯑꯩꯒꯤꯅꯤ ꯒꯨꯟꯗꯥ ꯑꯩꯇꯒꯤꯅꯤ ꯑꯁꯤ ꯍꯥꯏꯅ ꯒꯨꯟꯗꯥ ꯂꯨꯈꯣꯟꯗꯣ ꯃꯆꯤꯟ ꯈꯖꯤꯛ ꯆꯤꯡꯂꯒ ꯅꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯒꯤ ꯃꯇꯧꯗꯨꯗ ꯈꯧꯕꯨꯅꯥꯏ ꯇꯨꯡꯏꯟꯕ ꯃꯈꯣꯏꯗꯤ ꯀꯤꯔꯨꯞ ꯀꯤꯔꯨꯞ ꯌꯦꯡꯅꯗꯨꯅ ꯑꯗꯨꯃꯛ ꯏꯟꯅꯈꯤꯔꯝꯃꯤ ꯃꯌꯥꯝꯅ ꯀꯨꯝꯍꯩ ꯑꯣꯏꯗꯅ ꯇꯧꯔꯤꯕꯗꯣ ꯆꯤꯡꯒꯣꯡ ꯂꯩꯃꯥꯗꯤ ꯁꯣꯝꯗ ꯉꯥ ꯐꯥꯔꯤꯅꯤ ꯍꯥꯏꯅ ꯇꯧꯔꯤꯉꯩꯗ ꯑꯃꯠꯇ ꯍꯦꯛ ꯇꯥꯍꯧꯗ꯭ꯔꯕꯅꯤ ꯑꯗꯨꯅ ꯃꯥꯗꯤ ꯀꯔꯤꯃꯠꯇ ꯈꯪꯂꯝꯗꯦ ꯃꯥꯅ ꯉꯥ ꯐꯥꯕ ꯂꯣꯏꯔꯒ ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯗꯣꯛꯇꯧꯒꯤ ꯇꯧꯔꯤꯉꯩꯗ ꯑꯌꯤꯡꯕꯤꯗꯨ ꯌꯦꯅꯈꯥꯗꯒꯤ ꯐꯥꯎꯖꯤꯜꯂꯛꯂꯒ ꯇꯍꯥ ꯇꯍꯥ ꯀꯧꯔꯛꯂꯝꯃꯤ ꯆꯤꯡꯒꯣꯡꯂꯦ ꯑꯦ ꯀꯩꯗꯧꯔꯒꯦ ꯏꯕꯦꯝꯃ ꯅꯪꯁꯦ ꯃꯇꯧ ꯃꯥꯟꯗꯅ ꯇꯧꯕꯕꯨ ꯑꯣꯟꯊꯣꯛꯅ ꯉꯝꯃꯤꯀꯣ ꯀꯩꯅꯣ ꯏꯆꯦꯅ ꯍꯥꯏꯗꯨꯕꯣ ꯑꯩꯅ ꯀꯩꯗꯧꯈ꯭ꯔꯒꯦ ꯍꯣꯏ ꯏꯕꯦꯝꯃ ꯉꯔꯥꯡꯇ ꯒꯨꯟꯗꯥꯗꯨꯗ ꯆꯩꯊꯠꯂꯝꯕꯗ ꯉꯥꯏꯔꯤ ꯉꯁꯤ ꯍꯦꯛꯇ ꯂꯥꯛꯍꯟꯕ ꯉꯝꯃꯦ ꯍꯥꯏꯕ ꯀꯅꯥ ꯂꯥꯛꯏꯅꯣ ꯍꯥꯏꯁꯦ ꯒꯨꯟꯗꯥ ꯂꯨꯈꯣꯟꯗꯣ ꯂꯥꯛꯏꯔꯣ ꯍꯥꯏꯁꯦ ꯍꯣꯏ ꯏꯕꯦꯝꯃ ꯉꯁꯥꯏꯗꯁꯨ ꯅꯣꯏ ꯊꯣꯡꯒꯥꯟꯗ ꯇꯥ ꯕꯨꯀꯨꯜ ꯍꯣꯏꯒ ꯈꯠꯅꯈꯤꯕꯅꯦ ꯑꯁꯦꯡꯕꯔꯣ ꯍꯥꯏꯁꯦ ꯍꯣꯏ ꯃꯤ ꯑꯩꯅꯕꯨ ꯅꯉꯣꯟꯗ ꯑꯃꯨꯛ ꯑꯣꯏꯗꯕ ꯉꯥꯡꯈꯤꯗ꯭ꯔꯣ ꯑꯗꯣ ꯑꯉꯥꯡ ꯑꯩ ꯋꯥ ꯑꯃꯗꯤ ꯍꯪꯒꯦꯅꯦ ꯀꯩ ꯋꯥꯅꯣ ꯁꯦꯡꯅ ꯈꯨꯝꯃꯣ ꯅꯪ ꯇꯥ ꯕꯨꯀꯨꯜꯁꯦ ꯀꯩ ꯈꯜꯂꯦ ꯀꯩꯕꯨ ꯈꯟꯗꯧꯔꯤꯒꯦ ꯀꯩꯝꯇ ꯈꯟꯗꯕ꯭ꯔꯣ ꯈꯟꯗꯦ ꯂꯩꯀꯥꯏ ꯏꯕꯨꯡ ꯑꯃ ꯑꯣꯏꯅ ꯈꯟꯕꯗꯒꯤ ꯀꯔꯤ ꯑꯍꯦꯟꯕ ꯈꯟꯗꯧꯔꯤꯒꯦ ꯑꯁ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯌꯥꯝꯅ ꯐꯔꯦ ꯑꯁꯤ ꯍꯥꯏꯅ ꯑꯌꯤꯡꯕꯤꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯃꯣꯟ ꯅꯣꯛꯆꯔꯝꯃꯤ ꯆꯤꯡꯒꯣꯡ ꯂꯩꯁꯨꯋꯥ ꯍꯥꯏꯗ ꯃꯆꯦꯒꯤ ꯃꯇꯧꯗꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯒꯨꯟꯗꯥ ꯂꯨꯈꯣꯟꯒ ꯕꯣꯀꯨꯜꯒ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯈꯠꯅꯩ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯄꯗ ꯁꯥꯎꯔꯤ ꯃꯆꯤꯟꯗ ꯇꯞꯅ ꯑꯅꯤꯃꯛ ꯈꯪꯅꯦꯕ ꯍꯌꯦꯡꯗꯤ ꯅꯨꯡꯉꯥꯏꯅꯦꯕ ꯑꯅꯤꯃꯛ ꯅꯩꯊꯒꯦꯕ ꯆꯤꯡꯒꯣꯡꯂꯦ ꯐꯨꯕꯗꯣ ꯇꯥ ꯕꯣꯀꯨꯜꯗꯤ ꯈꯔ ꯌꯦꯡꯉ ꯐꯨꯀꯣ ꯀꯩꯒꯤꯅꯣ ꯃꯥ ꯁꯣꯛꯂꯗꯤ ꯑꯩ ꯅꯨꯡꯉꯥꯏꯔꯣꯏꯕ ꯃꯥꯅ ꯁꯣꯛꯄꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯂꯣꯏꯕ ꯑꯗꯨꯅ ꯅꯪ ꯈꯔ ꯌꯦꯡꯉꯒ ꯐꯨꯑꯣꯕ ꯑꯗꯨꯗ ꯈꯪꯗꯦ ꯑꯩꯗꯤ ꯑꯩꯅ ꯐꯨꯅꯤꯡꯕ ꯃꯑꯣꯡꯗ ꯐꯨꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯆꯤꯡꯒꯣꯡ ꯂꯩꯗ ꯑꯌꯤꯡꯕꯤꯕꯨ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯑꯗꯨꯃꯛ ꯃꯌꯨꯝꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ ꯑꯌꯤꯡꯕꯤ ꯃꯥꯅ ꯍꯥꯏꯕ ꯋꯥꯒ ꯊꯧꯁꯥꯗꯅ ꯆꯠꯈꯤꯕꯗꯨꯗ ꯎꯄꯥꯏ ꯂꯩꯇ ꯃꯆꯤꯟꯗ ꯇꯞꯅ ꯑꯁ ꯑꯩꯁꯤꯁꯨꯕ ꯀꯔꯤꯅꯨꯡꯒꯤ ꯍꯦꯛ ꯍꯥꯏꯖꯔꯨꯕꯅꯣ ꯇꯥ ꯕꯣꯀꯨꯜꯗꯣ ꯑꯃꯨꯛ ꯐꯨꯕꯤꯕ ꯇꯥꯔꯦꯕ ꯑꯁꯤ ꯍꯥꯏꯅ ꯇꯧꯐꯝ ꯈꯪꯗ ꯐꯤꯗ꯭ꯔꯤꯡ ꯆꯣꯡꯂꯒ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈꯤꯔꯝꯃꯤ ꯅꯨꯃꯤꯠꯇꯨꯃꯁꯨ ꯑꯗꯨꯝꯅ ꯍꯧꯈ꯭ꯔꯕꯗ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯆꯤꯡꯒꯣꯡ ꯂꯩꯗꯨ ꯒꯨꯟꯗꯥ ꯂꯨꯈꯣꯟꯒ ꯕꯣꯀꯨꯜꯒꯗꯨ ꯇꯟꯖꯥ ꯐꯪꯕꯗ ꯑꯃꯨꯛꯇꯪ ꯅꯩꯒꯦ ꯈꯟꯅ ꯊꯣꯡꯒꯥꯜꯒꯤ ꯆꯪꯐꯝ ꯃꯄꯥꯟꯗ ꯍꯧꯔꯤꯕ ꯁꯝꯕꯂꯩ ꯃꯔꯨꯝꯗꯨꯗ ꯂꯨꯝꯂꯒ ꯂꯩꯈꯤꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯒꯨꯟꯗꯥ ꯂꯨꯈꯣꯟꯒ ꯃꯥꯒꯤ ꯈꯧꯕꯨꯅꯥꯏ ꯑꯅꯤ ꯑꯍꯨꯝꯗꯨꯒ ꯂꯥꯛꯂꯒ ꯊꯣꯡꯒꯥꯜ ꯃꯅꯥꯛꯇ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯄ ꯍꯧꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯆꯤꯡꯒꯣꯡ ꯂꯩꯗꯨ ꯂꯣꯟꯅ ꯃꯈꯨꯠ ꯁꯤꯡꯂꯒ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯅꯨꯡꯉꯥꯏꯅꯦꯕ ꯉꯁꯤꯗꯤ ꯅꯣꯏ ꯋꯥꯈꯜꯗ ꯑꯗꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯇꯣꯝꯆꯥꯒ ꯕꯣꯀꯨꯜꯒꯁꯨ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯒꯨꯟꯗꯥ ꯂꯨꯈꯣꯟ ꯍꯣꯏꯒꯤ ꯀꯥꯡꯕꯨ ꯎꯕꯗ ꯍꯩꯅꯗꯅ ꯇꯣꯝꯆꯥꯅ ꯑꯁ ꯑꯁꯤꯒꯤ ꯄꯥꯟ ꯑꯔꯧꯕ ꯃꯥꯟꯕ ꯂꯨꯈꯣꯟ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯁꯤ ꯑꯃꯨꯛ ꯂꯩꯔꯝꯃꯤꯅꯦ ꯅꯪꯅꯦ ꯑꯃꯨꯛ ꯑꯣꯟꯁꯤꯟꯅꯔꯛꯀꯅꯤꯀꯣ ꯑꯩꯅꯦ ꯃꯣꯏꯒ ꯑꯣꯟꯁꯤꯟꯅꯕꯁꯦ ꯀꯌꯥ ꯀꯩꯗꯧꯗꯦꯕ ꯂꯦꯝꯗꯦ ꯍꯥꯏꯔꯃꯛꯇꯗ ꯍꯦꯛ ꯑꯣꯟꯁꯤꯟꯅꯔꯛꯂꯕ ꯑꯁ ꯑꯩꯅ ꯍꯦꯟꯅ ꯇꯟꯈ꯭ꯔꯄꯣꯠꯅꯦ ꯃꯣꯏꯅ ꯍꯧꯔꯛꯄꯒꯤ ꯇꯧꯕ ꯋꯥꯅꯤ ꯑꯗꯨꯕꯣꯕ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯌꯨ ꯍꯣꯏꯁꯦ ꯑꯁꯤ ꯍꯥꯏꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯣꯏꯅ ꯊꯣꯛꯄ ꯃꯈꯣꯏ ꯑꯅꯤꯒꯤ
toina phampham oiriba lambi nakalgi phampham semliba aduda changsilaga phamthage tawrami makhoi ubada asomda hangal handa chatlamba ibotombina makhoi gi lusingbada makhoi lakle haigumna haifet mangak illaga ingi tawraklami lukhona ꯀꯩꯗꯧꯔꯒꯦ ꯇꯨ ꯌꯦꯡꯉꯣꯕ ꯉꯔꯥꯡꯒꯤ ꯑꯅꯤꯁꯤ ꯂꯥꯛꯑꯦ ꯍꯥꯏꯕ lukhonsu ibotombina hairiba aduda mangak illiba adomda onthoklaga yenglui bogulsu moiromda yenglambaga misanei anido isam samna yengnaba mi yengnate khana khanani yengnaribado bokulna mamit khana yenglaba aduda ibotombido makhoigi lusingbadu usite khanna sauri sauri ꯃꯁꯤ ꯃꯃꯤꯠꯀꯁꯦ ꯈꯥꯜꯂꯒ ꯌꯦꯡꯂꯛꯏꯅꯦ ꯈꯥꯔꯤꯕ ꯃꯃꯤꯠꯁꯦ ꯊꯨꯒꯥꯏꯔꯨꯒꯦ asi haina ibotombida makhoigi lusingbanaga khamba nangda hekta paisinkhirami tomsasu lukhona mamit khana yenglakpadu matauda sumna hairambani ꯇꯣꯝꯆꯥꯅ ꯃꯃꯤꯠꯁꯦ ꯈꯥꯜꯂꯒ ꯌꯦꯡꯂꯛꯏꯅꯦ ꯃꯁꯤ ꯍꯦꯛꯇ ꯇꯧꯔꯒꯦꯗ ꯕꯣꯀꯨꯜꯅ ꯉꯥꯏ wado haiba nangdre ibotombina paisilakpana hankre ibotombina ꯅꯃꯤꯠꯀ ꯈꯥꯅ ꯌꯦꯡꯂꯛꯏꯗꯣ ꯅꯃꯤꯠꯇ ꯊꯨꯒꯥꯏꯕꯤꯌꯨ ꯍꯥꯏꯕ꯭ꯔꯣ ꯇꯣꯝꯆꯥꯅ ꯅꯣꯏꯁꯨ ꯈꯥꯅ ꯌꯦꯡꯂꯛꯏꯗꯣ ꯊꯨꯒꯥꯏꯕꯤꯌꯨ ꯍꯥꯏ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯁꯨ ꯈꯨꯠ ꯄꯥꯜꯂꯤꯀꯣ ꯊꯨꯒꯥꯏꯕ ꯌꯥꯝ ꯍꯩꯕꯖꯥꯠꯅꯤ ꯑꯗꯨꯗꯤ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯀꯅꯥꯅ ꯍꯦꯟꯅ ꯊꯨꯒꯥꯏꯕ ꯍꯩ ꯍꯥꯏꯗꯣ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ asi haina nupa anido phingatnaraktuna funadawgi tawraklami matamduda bokunga lukhongadu matau anido khamdoke haina hek tawjabaga khanghaude ngasaidagi sambal marumda lumlaga leirambida makhutta chaituk ama pairiba aduna nupa singdugi manam maklap khangda hekta kantharakpa hawraklami ibotombiga tomsagana ayo ayo sire hingchaabini sidi siba tare ayo kanana amta kanbiyune chingong leina nungai ni ba khana khoba noi ibotombiga tomsagana ayo ayo sire ꯑꯩꯈꯣꯏ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯈꯠꯅꯖꯔꯣꯏ ꯅꯥꯏ ꯍꯥꯏꯕ ꯐꯨꯕꯗꯨ ꯂꯦꯞꯄꯣ ꯀꯩꯗꯧꯒꯦ chingong le nupasing aduna law khonglidu tasinada adumak kanthari konthong adomda lawnabagi makhol tabada ayengbisu pakhana chenthorokpani chingong leina bokulngi maklapta kansilakpagi sugatpadu uraga wadi haijaba ngamda ayengbida khamba ngamda miludagi pirang sinthairaklami chingong le sunupa mayamdo asum phurambadagi masena kaplaga chumtring leplibado ubada chap leplaga bokulndo onsilaga asumna haire yengoto nangna naraga chainana amasina phaurise bokulsu singong legi wado tabada maklap nalambado chap leplaga ayingbida munna yenglaklami ayingbisu tarakliba mapido phat phat taithoklaga mayum lomda sensin khirami matamduda gunda lukhondo masin haifet chinglaga noglakpani adubu singong leina kantakna laukhalaklami tumileyo nangsu nupa amoina nating na thangna phudoktana ason banama na pabu nungai hengi haidi khanda ason ana nupi angangda akan aring saraga nasana nasabu akan bane haina khali adubu mina dinangbu kaya da minung silai jibano haina tukut chanaram gani haise khandene nupa oiradi nating phudoktuna ne atan bada nam khairaga su nomduna ason banama na pagi mateng pangduna ason ana kanagi mateng pangduna mina sakna sona pampiba misak ama oina bo hatnawo nupa oiradi na thauna puthoktana atan bada nam khairaga su nomduna ason banama na pagi mateng pangduna amadi ason ana kanagi mateng pangduna mina sakna sona pampiba misak ama oina bo hatnabiyo asi hairaga singong leida sor sangna hondoklaga bokulnda amuk yeng lukhonda amuk yeng tawduna taptharaklaga aidi na khoyani bo aigi hek pokminaba ibung ngaktani haina khale ahen ba wakhal amata so khanba ngamde ngamsu ngamloi ta bokul bu thamoi sengna khanjabade atei kana sanate ise eingbine aduna mahabuluna tawbiyo aduga nangdi aide aina khoida jaba kana bu ngairi bane aide aigi khoida jadaba kana ga loina ba pamde lukhona nangbu hojik phawba nangna khoida jaba kana bu thengadribra thengnadri yare chalo noine ngasi haiba numisina loirabane matungda sumaina tawradi aidi phatte haino aigi masingdo kanglakpada noine amata lemna thadogba nate bokunga lukhongana ngasina loire asi hairaga napa ani dosu tande mande tawduna chakhirami chingong leidi chakhriba mayam aduda nokmi tawduna masu mamai leiduna mayum lomda sangge tawbada mama ibema aduna munna sangtrik yenglamba aduda khangpri he khangna khanghe kai mi yeng naima aduk mun yengi duba isa se aidi nahan makhaidi charang naragada dum leibra haina khalambani adubu wakhal haizin dana taraga leiramlene noina isa charang na dum leiboi ningbaduda
ꯈꯔ ꯃꯥꯜꯍꯟꯕꯒꯤ ꯋꯥꯅꯤ ꯅꯆꯥ ꯑꯩꯈꯣꯏꯅ ꯋꯥꯈꯜ ꯇꯥꯔꯛꯂꯗꯤ ꯀꯅꯥ ꯑꯃꯠꯇꯒ ꯂꯝꯕꯥꯅꯕ ꯉꯝꯒꯗꯕ ꯅꯠꯇꯦꯗ ꯋꯥꯈꯜ ꯇꯥꯕꯗ ꯍꯣꯏꯗ ꯋꯥꯈꯜ ꯇꯥꯔꯤꯉꯩꯗꯨꯗ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯑꯃꯨꯛꯇꯪꯗꯤ ꯊꯣꯡꯗꯣꯛꯎꯗꯅ ꯉꯝꯗ꯭ꯔꯦ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯑꯃꯠꯇ ꯇꯧꯕ ꯑꯩ ꯍꯩꯅꯗꯦ ꯍꯥꯏꯕ ꯏꯃꯥ ꯍꯣꯏꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯍꯟꯖꯤꯟ ꯑꯩꯉꯣꯟꯗ ꯆꯥꯛ ꯊꯣꯡꯉꯨ ꯀꯥꯏꯅ ꯑꯁꯤ ꯍꯥꯏꯔꯒ ꯆꯤꯡꯒꯣꯡꯂꯩꯗꯣ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯆꯪꯈꯤꯕꯗꯨꯗ ꯃꯃꯥ ꯏꯕꯦꯝꯃꯗꯤ ꯇꯞꯅ ꯋꯥꯈꯜ ꯇꯥꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯑꯗꯨꯃꯛ ꯍꯟꯖꯤꯜꯂꯛꯄ ꯑꯁꯤ ꯍꯥꯏꯅ ꯃꯃꯥ ꯏꯕꯦꯝꯃꯁꯨ ꯑꯗꯨꯃꯛ ꯃꯌꯨꯝꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯆꯤꯡꯒꯣꯡꯂꯩꯅ ꯉꯥꯡꯕꯗꯒꯤ ꯒꯨꯟꯗꯥ ꯂꯨꯈꯣꯟꯗꯨ ꯒꯨꯟꯗꯥ ꯑꯣꯏꯕꯒ ꯇꯣꯛꯂꯒ ꯊꯕꯛ ꯏꯪꯈꯥꯡ ꯁꯨ ꯅꯣꯝꯗꯨꯅ ꯑꯍꯜ ꯑꯣꯏꯔꯕ ꯃꯃꯥ ꯃꯄꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯅꯕ ꯍꯣꯠꯅꯔꯝꯃꯤ ꯁꯣꯝꯗ ꯕꯨꯀꯨꯜꯁꯨ ꯎꯄꯥꯏ ꯂꯩꯇ ꯃꯥꯕꯨ ꯈꯟꯖꯔꯤꯕ ꯑꯌꯤꯡꯕꯤꯕꯨ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯒ ꯀꯣꯏꯔꯝꯃꯤ ꯏꯀꯨꯏ ꯀꯨꯏꯗ ꯆꯤꯡꯒꯣꯡꯂꯩꯁꯨ ꯈꯨꯟꯗꯨꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯜ ꯍꯨꯝꯖꯤꯟꯕꯅꯤ ꯍꯥꯏꯅ ꯀꯣꯅꯨꯡꯗꯒꯤ ꯂꯥꯛꯂꯤꯕ ꯄꯥꯈꯪ ꯃꯁꯛ ꯐꯖꯕ ꯑꯗꯨ ꯎꯔꯨꯕꯗ ꯉꯥꯎꯗꯨꯅ ꯄꯥꯈꯪꯗꯨꯒꯤ ꯃꯇꯨꯡ ꯀꯣꯏꯏꯟ ꯏꯟꯅꯔꯒ ꯅꯝꯗꯅ ꯀꯣꯏꯁꯤꯜꯂꯝꯃꯤ